ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖꯅ ꯂꯤꯡꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯋꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯑꯩꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯅ ꯆꯦꯛ ꯇꯧꯔꯤꯉꯩꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯌꯨ ꯄꯥꯎꯗꯝꯒꯗꯕꯁꯤ ꯌꯥꯝꯃꯟꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯔꯛꯇ ꯂꯩꯔꯤ ꯑꯗꯨ ꯉꯔꯥꯡꯗꯤ ꯈꯔ ꯀꯪꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯌꯥꯝ ꯀꯨꯠꯄ ꯃꯐꯝꯗꯤ ꯏꯁꯤꯡꯅ ꯏꯃꯨꯡ ꯆꯪꯗꯅ ꯀꯩꯗꯧꯕ ꯃꯅꯤꯄꯨꯔꯁꯤ ꯃꯤꯒꯤ ꯂꯥꯟ ꯃꯔꯣꯜ ꯑꯃ ꯂꯣꯏꯔꯛꯄꯗ ꯂꯥꯏꯒꯤ ꯂꯥꯟ ꯑꯃꯨꯛ ꯂꯥꯛ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯤꯡꯅꯤꯡꯈꯩꯗꯤ ꯊꯕꯛꯁꯦ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯁꯣꯔꯒꯤ ꯃꯥꯅ ꯄꯤꯕꯤꯕ ꯃꯊꯧꯁꯦ ꯄꯥꯡꯊꯣꯛꯆꯕ ꯉꯝꯅꯕ ꯑꯩꯅ ꯍꯣꯠꯅꯖꯔꯤ ꯏꯁꯤꯡ ꯆꯥꯎꯔꯦ ꯀꯟꯅꯅꯕ ꯑꯗꯨꯒ ꯃꯤ ꯁꯤꯟꯅꯔꯦ ꯀꯟꯅꯅꯕ ꯍꯥꯠꯅꯅꯕ ꯍꯣꯠꯅꯩ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯅꯠꯇꯕ ꯃꯁꯦꯟꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯟꯅꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯁꯤꯗꯩꯁꯤꯗ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯊꯧꯗꯥꯡꯁꯤꯡꯁꯦ ꯁꯨꯝ ꯄꯥꯡꯊꯣꯛꯇꯅ ꯂꯩꯖꯔꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯑꯉꯛꯄꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯔꯛꯄꯁꯤ ꯑꯩꯅ ꯄꯥꯕ ꯍꯧꯖꯔꯛꯄꯁꯤ 2017ꯗꯒꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯖꯈꯤꯕꯅꯤ ꯏꯍꯥꯟ ꯍꯥꯟꯕ ꯍꯧꯕꯁꯤ ꯑꯩꯅ ꯈꯝꯕ ꯊꯣꯏꯕꯤꯅꯤ ꯈꯝꯕ ꯊꯣꯏꯕꯤꯁꯤ ꯏꯄꯤꯛꯁꯤ ꯍꯣꯜ ꯀꯩꯅꯣ ꯐꯤꯖꯕ ꯑꯉꯥꯡꯍꯜꯅ ꯊꯝꯕꯤꯔꯝꯕꯁꯦ ꯑꯩꯒꯤ ꯃꯍꯥꯀꯥꯕ꯭ꯌꯁꯦ ꯃꯁꯤꯃ ꯂꯣꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯊꯪ ꯔꯥꯏꯇꯔ ꯃꯌꯥꯝ ꯁꯤ ꯅꯩꯅꯔꯛꯄꯁꯤ ꯑꯩ ꯏꯁꯥꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯑꯃꯗꯤ ꯂꯩꯖꯔꯦꯅ ꯑꯩ ꯈꯟꯖꯔꯦ इखंग खंगौदना हंदक अमुक अइना ngasi पाजगदौरिबसी अइना हानागा प्लान तौदना कनो एतमा अइना पादौनी हाइबा अमत्ता नते खुदकी ओइना इशोरना इगोंदा पिरकपसिदो अइ मादि याम पानिंगी माना पाबा माना इबम थेंगनै मसिदि याम फजै अदगी अरिबदा ओजासिंग अदे काव्य इबिरंबा महाकाव्य इबिरंबा दृश्यकाव्य इबिरंबा अदगी रोमांटिकी मरमदे इबिरंबा मयाम अमसु अयाना लांथोकचखरे हैता अदो ngasi लांथोकचगदौरिबसिदि यामनासु सेनियर ओइबिरबा अइगी इबुंग हाइतारे अइगोंदगी खरा हल्ले मा करिनोदे सही थिनै अखोइदि खरा लोंग नत्रगदि मिंगा ताता कोबसि सनदे अदुना अइना सहीसे हंगनरुकांदा सोनी थोक्सोम मनिहार हाइना कौबा अदुगा मागी ममिंगसे असंबीदा सोनी अदु महाकी तौरम थबक मयामसे खितांग कांखलुकांदा अइना यामना हुंदोकपा यादबनेना खनगिबा हाइबदि अखोइना राइटर मयाम अमा तमकपदा राइटर से अमगा अमत्ता मानदे कविसु मानदे राइटर सु मानदे अमता मानदे माई लाइफ मागी राइटिंग स्टाइल से अदु हंदकी सिमदि नहान मखै चटखिबा खोंचतुदगिदि पुंखेन खेनरगा माई पर्सनालिटी हौरकपा चावरकपसे खितंग नि आइना खंजरिसे यामना खंजबा नते अदु आइना मियामगी मफमदा लांथोकचनिंगी याम अमा लेबा ईश्वरना पिथोरकपा अदुगुमलबा थबक तौररो मणिपुर सिदा मैते मणिपुरी हाइबा जाति सिगी थबक तौररो हाइना ईश्वरना थारकपा मियोइनि हाइना आइना दादासिबु सुमाइना थमजगे अदुना हुजिक अदुम पाबसे अदुम हौजलसिरा बेमा आइना पागदोरिसी सोनी थोक्सोम मनिहार सापम लेकाय सिदा लेरंबा ओरिजिन हुजिकना कनाडा गी मॉन्ट्रियलदा अहानबा खुंदा अहानबनी मैतेदा हाइना हाइ अदुदगिसु अमुहेना आइना अंगकपा पानिंगबासु पोखी ब्रा हाइना आइना खली
ꯑꯗꯨꯅ ꯑꯩ ꯉꯁꯤꯁꯦ ꯃꯌꯥꯝꯗ ꯉꯁꯤ ꯊꯧꯒꯟꯖꯒꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯃꯛꯇꯗ ꯁꯣꯅꯤ ꯊꯣꯛꯆꯣꯝ ꯃꯅꯤꯍꯥꯔ ꯃꯍꯥꯛꯀꯤ ꯁꯛ ꯇꯥꯛꯆꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯂꯣꯏꯅꯗꯤ ꯑꯌꯥꯝꯕꯅ ꯈꯪꯕꯤꯔꯝꯕ ꯌꯥꯏ ꯈꯪꯕꯤꯔꯝꯗꯕ ꯌꯥꯏ ꯈꯪꯕ ꯍꯥꯏꯕꯁꯦ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯄꯣꯛꯐꯝ ꯁꯥꯠꯐꯝ ꯈꯤꯇꯪ ꯄꯤꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯅꯤ ꯊꯣꯛꯆꯣꯝ ꯃꯅꯤꯍꯥꯔ ꯁꯥꯄꯝ ꯂꯩꯀꯥꯏ ꯂꯥꯂꯥ ꯗꯤꯘꯤꯔ ꯁꯤꯂꯦꯠꯇ ꯃꯇꯝ ꯑꯃꯒꯤ ꯅꯣꯡꯄꯣꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯉꯁꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯣꯛꯈꯤꯕ ꯄꯣꯛꯐꯝꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯝꯐꯥꯜꯒꯤ ꯕꯦꯡꯒꯂꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯆꯍꯤ ꯈꯔ ꯂꯥꯏꯔꯤꯛ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯁꯤꯂꯦꯠꯇ ꯑꯃꯨꯛ ꯍꯟꯈꯤ ꯍꯥꯏꯗꯤ ꯃꯥꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯅꯤꯄꯨꯔꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯏ ꯋꯥꯔꯤꯁꯦ ꯍꯧꯔꯛꯄꯗ ꯏꯪ ꯁꯣꯛ 1962ꯒꯤ ꯑꯉꯟꯕ ꯃꯇꯝꯗ ꯁꯤꯂꯦꯠꯀꯤ ꯃꯨꯔꯥꯂꯤꯆꯥꯟ ꯀꯣꯂꯦꯖꯗ IAA ꯇꯝꯂꯛꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯅ ꯄ꯭ꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯉꯜꯂꯤꯉꯩ ꯃꯃꯥꯡꯗꯗꯤ IAAꯅ ꯏꯟꯇꯔꯃꯤꯗꯤꯌꯦꯠ ꯁꯤ ꯁꯨꯃꯥꯏꯅ ꯇꯝꯈꯤ ꯃꯦꯇ꯭ꯔꯤꯛꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ BA ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯨꯡꯗ ꯆꯍꯤꯁꯤꯃꯛꯇꯗ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇꯨꯅ DM ꯀꯣꯂꯦꯖꯗ BA ꯂꯣꯏꯁꯟꯈꯤ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯕ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡꯗ ꯆꯍꯤꯁꯤꯃꯛꯇꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯁꯤꯂꯦꯠꯇ ꯑꯃꯨꯛ ꯃꯨꯔꯥꯂꯤꯆꯥꯟ ꯀꯣꯂꯦꯖꯁꯤꯗ IAA ꯇꯝꯃꯕ ꯃꯇꯨꯡꯁꯤꯗ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯇꯨꯅ DM ꯀꯣꯂꯦꯖꯗ BA ꯂꯣꯏꯁꯟꯈꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯕ ꯈꯣꯠꯄꯒꯤ ꯂꯝꯗ ꯊꯋꯥꯏ ꯌꯥꯎꯔꯛꯏ 1992ꯗ ꯃꯍꯥꯛꯀꯤ ꯕꯪꯒ꯭ꯂꯥꯗ ꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯦꯛꯇꯤ ꯃꯅꯨꯁ एवं एकटी संध्या मी अमा अमसुंग संध्या अमा हाइबा वारी मचा असे नोपोक पाकिस्तान दगी ब्यूरो ऑफ नेशनल रिकंस्ट्रक्शन पीबा अथोइबा वारी मचा की मना फंकी मनानी फंगीसे 1958 बांग्ला लोन फोंबा चयोल की सेफोंग युगबेरी अमदी इंग्राजी चयोल की सेफोंग ईस्टर्न हेराल्ड की सब एडिटर ओइदुना साहित्य की लमाइदु पुरमी अदु साहित्यददी याम पामी हाबसिमा कोइना अहनबा प्रेकापसिदगी खंगबंगमी मतम अमगी भारत अमसुंग बांग्लादेश की ममिंग चटलिबी मैतै जगोई की कलाकार मणिपुरी की नंबोलदगी बलराम खुलदा पोखिबी पेबम शांति बलागा युम्बान मिनदुना मचानुपी अमा मचानुपा अनि लेरे मचासिंगी ममिंगसु निंगसिंगनिंगाई ओइ ख्वाइगा मानदे मचानुपी की मिंगना लिकला अदुगा मचानुपा अनिगी मिंगना लेचिन अमसुंग लन कौदुना लोन अमदी इनात की सक्तंबु nganaba kanna honariba aiba amani hojik hojik Canada की मोन्ट्रियल दा शहर दा खुनादुना परमानेंट ओइना लेरी सुमाइना थंबिरमी अहानबगी अनिसुबदा आइना उच्चगदौरिबसिना पृथ्वी की मफम कयादा कोइरुरगा कोइबा ट्रेवल तौबदसु याम पामजबा इरकपा लाइरिक अहुम असे इचम चंबा नते लाइरिक अहुम ट्रेवल ओइना इरकपा लोइनमक पाबदा यामना नुंगाइ खबरा पाबा होख्रबदी लोइसनदना थादोकपा ngamdaba afaba लाइरिक ngakतनी मागी वहाई वता यामना नुंगाइ हाइदोकनिंगबा वहाइसिंग इसेंग सेंगना पेना हाइदोरई वहाइगी मयाक यावी मचिन थौई साफु यामना लै मतंग मतंगदा यामनमक एक्सप्रेसिव ओइबा कल्पनागी मचु संगलबा सकम अमसुंग दशा दृश्य कयासु यावी वरी लीबा है अमसुंग पाउ तंबदा मसला थाक्तुना अपाबसिंगबु नुंगाइ हनबा ngami हाइबा राइटर से सोनी से महाक चपचाना एस्टैब्लिश तौरबा आइबा अमा ओइरबनी आइदि यामना हैरबा मियोइबु सुमतपा ngamaba इबोइबो श्री सोनी की चलाक पोंगनफम जनवरी 2007 दा मसी यावगिबगिनी ओइनिंगबा मखै ओइजरसनु सोनी गुम्बा हुफम छाफम ओइरिबा मयुम लमदम गुदुंसीबगी मंगाल अदु मुत्तना लैरिबा
ꯑꯁꯤꯒꯨꯝꯕ ꯚꯥꯔꯠꯀꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯑꯇꯩ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯅ ꯂꯣꯜ ꯑꯁꯤ ꯉꯥꯡꯕꯗ ꯈꯣꯏꯁꯤꯟꯅꯗ꯭ꯔꯕ ꯑꯩꯗꯤ ꯉꯥꯡꯕꯗ ꯍꯩꯇ꯭ꯔꯕꯁꯨ ꯀꯌꯥꯝꯁꯨ ꯌꯥꯎꯔꯦ ꯉꯥꯡꯗꯕꯁꯨ ꯀꯌꯥꯝꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯆꯥ ꯃꯁꯨꯁꯤꯡ ꯗ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯀꯜꯆꯔꯒꯤ ꯃꯅꯝ ꯐꯪꯍꯟꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯐꯅ ꯌꯥꯝꯅ ꯇꯧꯗꯨꯅꯁꯨ ꯃꯆꯨ ꯍꯣꯡꯕ ꯌꯥꯔꯔꯣꯏꯗꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯅ ꯄꯥꯟꯗꯝ ꯑꯣꯏꯔꯒ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯔꯥꯏꯗ꯭ꯔꯒꯗꯤ ꯑꯩꯅ ꯊꯥꯖꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯍꯤꯡꯒꯅꯤ ꯁꯦ ꯔꯤꯇꯨꯔꯥꯖ ꯏꯔꯩꯕꯥꯛ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 19, 2009ꯗ ꯐꯣꯡꯈꯤꯕꯗ ꯃꯃꯥꯡꯒꯤ ꯂꯝꯀꯣꯏ ꯋꯥꯔꯤꯁꯤꯡꯗꯒꯤ ꯍꯟꯗꯛꯀꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠꯀꯤ ꯂꯝꯀꯣꯏ ꯋꯥꯔꯤ ꯑꯁꯤꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯏ ꯍꯥꯏꯕ ꯇꯥꯏ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯅꯤꯡꯁꯤꯡ ꯋꯥꯔꯤꯒ ꯅꯛꯁꯤꯟꯅꯕ ꯃꯈꯜꯒꯤ ꯈꯨꯠꯏꯅꯤ ꯍꯟꯗꯛꯀꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯂꯝꯀꯣꯏ ꯋꯥꯔꯤꯗ ꯋꯥꯔꯤꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯄꯨꯝꯅꯃꯛ ꯏꯇꯤꯍꯥꯁꯀꯤ ꯃꯆꯥꯛ ꯁꯨꯅ ꯌꯥꯎꯔꯦ ꯍꯥꯏꯕ ꯇꯥꯏ ꯀꯣꯟꯁꯪ ꯗꯖꯟ ꯅꯤꯡꯁꯤꯡ ꯆꯦꯐꯣꯡ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯥꯝ 2003 ꯁꯨꯝꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯒꯗꯣꯔꯤꯁꯤ ꯑꯏꯕꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯕ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯃ ꯌꯥꯝ ꯐꯖꯕ ꯑꯃ ꯊꯝꯂꯒꯂꯤ ꯂꯥꯏꯔꯤꯛ ꯑꯁꯦ ꯑꯁꯣꯏ ꯑꯉꯥꯝꯇꯅ ꯊꯜꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯤ ꯂꯧꯊꯣꯛ ꯂꯧꯈꯣꯏ ꯂꯩꯇꯅ ꯑꯁꯦꯡꯕꯗꯨꯇ ꯏꯕꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯌꯥꯎꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯀꯅꯥꯅꯕꯨ ꯄꯥꯅꯤꯡꯒꯅꯤ ꯑꯩꯒꯨꯝꯕ ꯑꯃꯒꯤ ꯋꯥꯔꯤꯕꯨ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯈꯔꯗꯤ ꯏꯔꯒ ꯊꯝꯅꯤꯡꯏ ꯑꯩꯁꯨ ꯄꯣꯛꯇꯨꯅ ꯍꯤꯡꯂꯝꯃꯤ ꯇꯥꯏꯕꯪꯁꯤꯗ ꯈꯪꯅꯅꯕ ꯃꯁꯤꯅ ꯑꯃꯨꯛ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯃꯥ ꯁꯥꯒꯩ ꯅꯥꯇꯩ ꯀꯌꯥꯕꯨ ꯅꯣꯔꯣꯛꯇ ꯇꯥꯅꯅꯕ ꯑꯣꯏꯅ ꯊꯣꯛꯂꯒꯗ꯭ꯔꯥ ꯈꯟꯂꯨꯕꯗ ꯀꯅꯥꯗꯁꯨ ꯄꯥꯍꯟꯅꯤꯡꯈꯤꯗꯦ ꯈꯪꯍꯟꯅꯤꯡꯈꯤꯗꯦ ꯑꯩꯕ ꯃꯁꯥꯅ ꯍꯥꯏꯖꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ R.K. ꯕꯤꯗꯨ ꯏꯅꯥꯎ A.C. ꯅꯦꯇ꯭ꯔꯖꯤꯠꯅ ꯏꯃꯦꯜꯗ ꯊꯥꯗꯨꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯔꯤ ꯈꯔꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯄꯥꯍꯟꯈꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯐꯣꯡꯗꯣꯛꯅꯕ ꯇꯧꯔꯁꯤ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯍꯦꯛꯇ ꯐꯣꯡꯅꯤꯡꯕ ꯄꯣꯛꯂꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯥꯡꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯏꯝꯐꯥꯜ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕꯒꯤ ꯗꯥꯏꯇ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄ꯭ꯔꯦꯁꯁꯤꯅ ꯗꯥꯏꯇꯁꯤ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯅꯥꯗꯥꯒꯤ ꯄꯦꯕꯝ ꯁꯥꯟꯇꯤꯕꯂꯥ ꯗꯦꯕꯤ ꯑꯃꯁꯨꯡ ꯍꯥꯃꯣꯝ ꯄ꯭ꯔꯃꯣꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯏꯆꯥꯅꯨꯄꯥ ꯊꯣꯛꯆꯣꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯏꯃꯧꯁꯤꯡ ꯏꯁꯨꯁꯤꯡ ꯍꯧ ꯆꯣꯡꯗꯨꯅ ꯍꯣꯠꯅꯕꯤꯈꯤꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯕꯤꯈꯤꯕ ꯃꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯅꯤꯖꯔꯤ ꯑꯔꯣꯏꯕꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜꯒꯤ ꯕꯅꯥꯜꯒꯤ ꯃꯇꯥꯡꯗꯗꯤ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤꯗ ꯂꯣꯏꯖꯔꯦ ꯁꯣꯅꯤ ꯍꯥꯏꯗꯤ ꯑꯏꯕꯁꯤꯅ ꯃꯤꯌꯥꯝꯗ ꯃꯥꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯗꯤ ꯑꯏꯕꯅ ꯏꯕ ꯂꯝꯀꯣꯏ ꯋꯥꯔꯤ ꯃꯄꯨꯝ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯠꯇꯗꯤ ꯐꯪꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯖꯔꯛꯄꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯑꯩꯅ ꯄꯥꯒꯦ ꯍꯥꯏꯅ ꯑꯩ ꯃꯁꯤ ꯑꯝꯇꯪꯗꯤ ꯄꯥꯔꯝꯒꯦ ꯍꯥꯏꯗꯤ ꯃꯣꯟꯁꯇ꯭ꯔꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯥ ꯄ꯭ꯔꯃꯣꯗꯀꯤ ꯃꯇꯦꯛ ꯈꯤꯇꯪ ꯑꯩ ꯐꯣꯡꯗꯣꯛꯆꯈ꯭ꯔꯦ ꯑꯁꯤ ꯃꯊꯪꯗ ꯀꯩꯅꯣ ꯑꯏꯕꯒꯤ ꯁꯤꯃ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯒꯦ ꯍꯥꯏꯕꯨ ꯂꯩꯀꯣꯜꯒꯤ ꯖꯔꯅꯦꯜ ꯑꯃ 2012ꯒꯤ ꯖꯨꯟꯒꯤ ꯗꯤꯁꯦꯝꯕꯔꯗ ꯐꯣꯡꯕ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯒꯤ ꯐꯣꯇꯣꯁꯨ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯒ ꯂꯩꯀꯣꯟꯅ ꯐꯣꯡꯕ ꯆꯦꯐꯣꯡꯅꯤ ꯃꯁꯤ ꯑꯩ ꯁꯨꯝ ꯂꯧꯕꯅꯤꯅ ꯑꯩꯁꯨ ꯂꯩꯀꯣꯟꯒꯤ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯖꯕꯅꯤꯅ ꯖꯔꯅꯦꯜꯁꯦ ꯁꯨꯝ ꯄꯥꯖꯔꯨꯕ ꯃꯇꯝꯗ ꯁꯅꯤꯗꯒꯤ ꯁꯣꯅꯤ ꯍꯥꯏꯕ ꯑꯏꯕꯒꯤ ꯇꯣꯄꯤꯛ ꯑꯃ ꯅꯍꯥꯛꯄꯝ ꯏꯕꯦꯝꯃ ꯄ꯭ꯔꯣꯐꯦꯁꯥꯔ ꯑꯔꯨꯅꯥꯅ ꯏꯕ ꯑꯃꯈꯛ ꯑꯩꯅ ꯊꯦꯡꯅꯖꯔꯨꯏ ꯃꯗꯨꯗꯒꯤ ꯃꯁꯤ ꯄꯥꯔꯛꯄꯗꯒꯤ ꯑꯩꯅ ꯑꯏꯕꯁꯤꯗꯤ ꯊꯊꯥꯒꯤ ꯃꯤꯁꯨ ꯅꯠꯇꯦ ꯃꯁꯤꯃꯗꯤ ꯑꯩ ꯄꯥꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯊꯤꯒꯠꯆꯔꯛꯄꯅꯤ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤ ꯑꯗꯨꯝ ꯍꯧꯖꯔꯛꯂꯒꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯊꯥꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯄꯥꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨ ꯅꯩꯅ ꯋꯥꯔꯦꯡꯅꯤ
ꯋꯥꯔꯦꯡꯁꯤ ꯁꯅꯤꯗꯒꯤ ꯁꯣꯅꯤ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛꯇ ꯈꯣꯡꯆꯠ ꯃꯁꯦꯛꯂꯛꯇ ꯍꯥꯏꯕ ꯃꯁꯦꯛꯂꯛꯇ ꯈꯣꯡꯆꯠ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯅꯍꯥꯛꯄꯝ ꯑꯔꯨꯅ ꯃꯅꯤꯄꯨꯔ ꯂꯝꯀꯣꯏ ꯋꯥꯔꯤꯒꯤ ꯈꯣꯔꯤꯔꯣꯜꯗ ꯑꯅꯧꯕ ꯏꯁꯛ ꯏꯄꯣꯝ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯑꯏꯕꯗꯤ ꯁꯣꯅꯤ ꯃꯁꯥꯁꯤꯅꯤ 1891 ꯌꯥꯝꯉꯜꯂꯤꯉꯩꯒꯤ ꯕꯤꯐꯣꯔ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯃꯁꯥꯃꯛꯀꯤ ꯄꯨꯟꯁꯤꯕꯨ ꯂꯝꯀꯣꯏ ꯈꯣꯡꯆꯠ ꯑꯣꯏꯅ ꯁꯦꯝꯈꯤꯕ ꯑꯏꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔ ꯀꯅꯥꯗꯥ ꯑꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯁꯦꯝꯂꯛꯈꯤꯕ ꯂꯝꯂꯣꯡ ꯑꯍꯨꯝꯅꯤ ꯂꯝꯀꯣꯏ ꯈꯣꯡꯆꯠ ꯑꯣꯏꯅꯗꯤ ꯌꯨꯔꯣꯞꯀꯤ ꯂꯝꯗꯝ ꯀꯌꯥ ꯁꯤꯟ ꯊꯨꯡꯅ ꯆꯠꯈꯤ ꯑꯀꯛꯅꯕ ꯄꯥꯟꯗꯝ ꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯇꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯇꯤ ꯅꯠꯇꯦ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯑꯀꯟꯕ 1,000 ꯌꯥꯎꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀꯣꯏꯆꯠ ꯆꯠꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃꯅ ꯀꯥꯏꯍꯧꯗꯨꯅ ꯂꯩꯈꯤ ꯃꯥꯁꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄ ꯏꯟꯕꯣꯔꯟ ꯀꯩꯅꯣꯗꯤ ꯌꯥꯎꯔꯛꯄ ꯒꯨꯟꯅꯤ ꯇꯥꯝꯂꯕ ꯂꯝꯗꯝ ꯀꯌꯥꯗꯒꯤ ꯅꯤꯡꯊꯤꯔꯕ ꯁꯣꯍꯣꯔ ꯆꯤꯡ ꯃꯥꯟ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯂꯋꯥꯏ ꯈꯨꯡꯒꯪ ꯑꯃꯁꯨꯡ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯕꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯃꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯄꯒꯨꯝ ꯇꯧꯈꯤ ꯃꯥꯒꯤ ꯂꯝꯀꯣꯏ ꯋꯥꯔꯤꯒꯤ ꯂꯃꯥꯏ 54ꯗ ꯌꯥꯎꯋꯦꯅ ꯀꯣꯠ ꯇꯧꯔꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟꯁꯤꯡꯗꯒꯤ ꯀꯧꯔꯛꯄꯒꯤ ꯃꯤꯀꯧ ꯇꯥꯔꯛꯄꯗ ꯇꯞꯊꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯦ ꯁꯣꯅꯤꯒꯤꯅꯤ ꯃꯤꯀꯧ ꯑꯁꯤꯒꯤ ꯈꯣꯟꯊꯥꯡ ꯆꯤꯡꯗꯨꯅ ꯄꯣꯔꯛꯄꯅ ꯍꯧꯖꯤꯛ ꯀꯅꯥꯗꯥꯒꯤ ꯃꯣꯟꯇ꯭ꯔꯤꯌꯜꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯦ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯄ ꯂꯝꯀꯣꯏꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯁꯤꯅ ꯈꯣꯔꯤꯔꯣꯜꯒꯤ ꯇꯥꯏꯕꯪꯗ ꯆꯪꯂꯛꯇꯨꯅ ꯀꯂꯥꯒꯤ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯟꯊꯣꯔꯛꯄꯗꯤ ꯏꯪ ꯀꯨꯝꯖꯥ 1998ꯒꯤ ꯈꯣꯡꯆꯠꯇꯒꯤ ꯐꯣꯡꯂꯛꯄꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯏꯔꯛꯄꯒꯤ ꯁꯥꯐꯣꯡꯂꯛꯄꯁꯦ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜꯗ ꯂꯝꯀꯣꯏ ꯋꯥꯔꯣꯜ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯂꯩꯔꯤ ꯆꯤꯡꯊꯪꯈꯣꯝꯕ ꯃꯍꯥꯔꯥꯖꯅ ꯒꯪꯒꯥ ꯆꯠꯄ ꯆꯟꯗ꯭ꯔꯀꯤꯔꯇꯤꯅ ꯖꯤꯂꯥ ꯆꯪꯕ ꯅꯆꯤꯡꯕ ꯂꯥꯏꯔꯤꯛꯁꯤꯡ ꯆꯠꯂꯨꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯄꯥꯎꯗꯝ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯣꯜ ꯀꯌꯥꯁꯨ ꯁꯨꯒꯥꯏꯅ ꯏꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯧꯅꯔꯤꯕ ꯂꯝꯀꯣꯏ ꯋꯥꯔꯤ ꯑꯁꯤꯃꯛꯀꯤ ꯆꯞ ꯆꯥꯕ ꯃꯁꯛꯇꯤ ꯅꯠꯇꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯒꯤ ꯏꯋꯥꯛ ꯃꯁꯤꯡꯅ ꯂꯦꯡꯁꯤꯜꯂꯒ ꯐꯣꯡꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎꯗꯝꯁꯤꯡ ꯑꯁꯦ ꯑꯣꯕꯖꯦꯛꯇꯤꯚꯇꯤ ꯑꯣꯏ ꯑꯅꯧꯕ ꯃꯇꯝꯒꯤ ꯂꯝꯀꯣꯏ ꯋꯥꯔꯤꯁꯤꯡꯗ ꯆꯠꯂꯨꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯤꯍꯨꯜ ꯌꯥꯎꯅ ꯇꯝꯂꯛꯄ ꯄꯥꯎꯗꯝꯒꯤ ꯃꯁꯛꯃꯛꯇꯤ ꯅꯠꯇꯦ ꯑꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯈꯣꯔꯤꯔꯣꯜꯗ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯆꯠꯂꯨꯕ ꯄꯥꯎꯗꯝ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯏꯟꯅꯔꯛꯄꯒꯤ ꯋꯥꯔꯣꯜ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯔꯛꯏ ꯍꯤꯖꯝ ꯏꯔꯥꯕꯣꯠ 1993 1998 ꯐꯥꯎꯕ ꯒꯤ ꯃꯟꯗꯂꯦ ꯈꯣꯡꯆꯠ ꯃꯄꯨꯡ ꯐꯥꯕ ꯂꯥꯏꯔꯤꯛ ꯑꯃ ꯅꯠꯇ꯭ꯔꯕꯁꯨ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯔꯦꯡꯒꯨꯜ ꯄꯥꯡꯂꯛꯄ ꯋꯥꯔꯣꯜ ꯅꯤꯡꯊꯤꯅ ꯎꯠꯇꯨꯅ ꯏꯕ ꯐꯖꯕ ꯂꯝꯀꯣꯏ ꯋꯥꯔꯦꯡꯅꯤ ꯂꯝꯀꯣꯏ ꯋꯥꯔꯤꯁꯤꯡꯒꯤ ꯁꯥꯒꯩꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯈꯨꯗꯣꯜꯅꯤ ꯃꯨꯆ꯭ꯋꯥ ꯓꯨꯂꯣꯟꯒꯤ ꯒ꯭ꯔꯦꯠ ꯋꯥꯔ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯂꯥꯟꯖꯥꯎꯒꯤ ꯄꯥꯎꯗꯝꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯍꯥꯟꯕ ꯂꯥꯟꯖꯥꯎ ꯌꯥꯎꯔꯨꯕꯁꯤꯡꯒꯤ ꯃꯔꯝꯗ ꯈꯣꯝꯖꯤꯟꯗꯨꯅ ꯏꯕꯅꯤ ꯃꯁꯥꯃꯛ ꯌꯥꯎꯔꯨꯕꯗꯤ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 1918 ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯍꯟꯅ 1935-2013 ꯁꯣꯚꯤꯌꯦꯠꯀꯤ ꯂꯩꯕꯥꯛꯇ ꯐꯣꯡꯂꯛꯇꯨꯅ ꯂꯝꯀꯣꯏ ꯋꯥꯔꯤꯒꯤ ꯌꯨꯝꯐꯝ ꯆꯦꯠꯁꯤꯜꯍꯟꯈꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯔꯤ ꯂꯩꯅꯅ ꯂꯝ ꯆꯠꯂꯨꯕ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯑꯄꯥꯝꯕꯒꯤꯗꯃꯛꯇ ꯂꯝ ꯀꯣꯏꯔꯨꯕꯁꯤꯡꯅ ꯈꯣꯡꯆꯠ ꯀꯌꯥꯒꯤ ꯄꯥꯎꯗꯝꯀꯌꯥ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯑꯃꯗꯤ ꯋꯥꯔꯦꯡ ꯑꯣꯏꯅꯁꯨ ꯂꯦꯞꯇꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯃꯛꯇꯗ ꯚꯥꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯚꯥꯔꯠꯀꯤ ꯋꯥꯡꯃꯗ ꯃꯤꯔꯩꯕꯥꯛꯇ ꯆꯠꯂꯨꯕꯒꯤ ꯄꯥꯎꯗꯝ ꯀꯌꯥ ꯃꯊꯪ ꯐꯣꯡꯗꯣꯛꯅꯔꯛꯏ ꯈꯣꯡꯆꯠꯀꯤ ꯍꯧꯐꯝꯗꯤ ꯁꯣꯅꯤꯒꯤ ꯃꯤꯂꯥꯟ ꯁꯣꯍꯣꯔꯒꯤ ꯃꯌꯣꯜꯗ ꯂꯩꯕ ꯗꯨꯌꯣꯃꯣ ꯀꯦꯊꯦꯗ꯭ꯔꯦꯜ ꯂꯝꯄꯥꯛꯇ ꯅꯨꯃꯤꯠ 10ꯅꯤ ꯎꯌꯥꯟ ꯆꯥꯛꯇꯤꯟꯅꯕꯒꯨꯝ ꯇꯤꯟꯅꯔꯝꯕꯤ इटालियन सखेनबी डोलोरिस कोलंबोगा कायनबगी मैचा खांगबदगी होरे आइदी सोनेगी कैनोसे मागी अहानबगी ट्रेवलॉग से फ्रैंकफर्ट चटकदबा ट्रेन गायना अईबगी वाखलगी परिंगदा निंगसिंगबगी इसेल लेपल लेतना चेंथरई खा थंगबई इटालीगी अपिकपा सोर वेनिस की
lido kouba ichan masa amada numit kuni mamangda langkoiba aibana mathanta naitom phamduna masana Europe ta leiraga wakhalna Imphal da DM college gi lampakta college tamningai gi marup mapang singa loina khiba kangamdraba ningsing manglan da lubringai da Dolores na maikhet nirakpadagi tasengba taibang da mikap thoklaki mahak Japanese ra hanglai nahak Japanese ra hanglai langkoi khongchatta thengnaba sakhangdaba ani ngai haktangi manungda londinnarai langkoi ningbagi lisingna konsin bani Milan chatnaba khongbu eminaki adubu culture manadaba matung ina chinjak ta khenarakpad gi nungairaba paudam amasu yauri Dolores na pamjaduna koithi thiraba matungda yamna romantic oiraba Mombati Thanba restaurant amada aibabu dinner saminanaba pusilli saminariba menu adu gi mamingna vermicelli gi wahan thokti Dolores na tinthok macha haibani hairakpadagi sonina hangoiba poktuna chasinba ngamkhide amaromda London da aibina ngari lauraga cha aibana ngakuyani aibana ngari lauraga charubadagi sandorakpa manamduna mapuk mathak makha olaga makok ngauhallaba imlonaba police ta wakalaktuna wahang pohong taunaraba thanada phawbo kaukhaki ngari laurubagi akhoi maitei thadokpa yadaba ngari se asigumba nungaraba paudam kayaga loinana Paris Denmark Rome Greece Athens Germany Spain dagi Madrid asina chingba Europe ki maruoibam phamsingda koiruba aduda loinarakiba thengnarakiba tongan ba mioi kaya gi saktam yauna irakpa langkoi wari ni masagi punchi khongchatta langkoi khongchatkai mayung maphel oiduna chasin chusinnana sagatpa senigi sonigi langkoi wari khongchatni larika sigi ahobada lisinga machama pan hundra taruk me haina thai adubu konsilliba matamdi yamna paksawi langkoi wari asina social history gi machak yamna yawi India amadi East Pakistan haina Bharatpu ani thongna segai khiba Hindu Musulman hana sunabagi ikheng ta khiba matamdo aibana sahi mangaronggi angang oina mami sami khanghoba tahobadagi horaga Bangladesh ta poklakpa phawbagi manungda honglakliba samaj gi saglon singdo kupna singthari East Pakistan khaidorakpadagi Hindu kaya ningba kaina Bharat romda chensillakiba phije chaksada ohongba lakpa phajom setpa toknarakpana singba kaya paudamli Bangladesh ta leiba maitai singna chanarol amadi harau kumai warol kaya piriba paudam singa se aibagi punsigi khongchatki saruk oina pusile sonigi langkoi wari hana leiramliba singdagi topi langkoi wari asida langkoi khongchatki iram anigi punbagi isel pangthok chauthui apa singi thamoi bu thumat pangam sonigi kui dadi langkoi wariga punchi wariga setok na bayade ai bagi langkoi warigi masak sengna khangge harabadi mahaki punchi dagi hona yengba tai maruoina atai ai basinga soniga khenari base mahaki masada phawriba pokpadagi loinarak laba langkoi basingi hul asinani kristagi kumja lisingani lisingani kunda khonglakpa sonigi autobiography aigi punsigi amam angan haibasina hena mayek sendok lakle langkoi ningbagi khau amaga loinana poklakpa sonini sengau thanna sel puraga nungaina sengau thanna sel puraga nungaina langkoi basatpagi pandamda khongsan ba sonigi khongsat nate akhanna ba matam maramgi akakna ba matamgi manungda chatpa khongsat su oide langkoi ningbagi ikhona kanman bana khudong thiba thengnarugani haina nasu haibagi nasung khide adventure ga mayokna ningbagi thonana lamjingduna langkoi ningbagi ihulda thoina hena mathauchani masagi sahi 13 rom surapadagi hona lona yum thadoktuna chenthorei sibana ba khangde langkoi ba chataba yade haibagi wasak amaga
ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯝꯈꯤ ꯂꯃꯥꯏ ꯀꯨꯟꯃꯥꯊꯣꯏ ꯋꯥꯁꯛ ꯑꯁꯤ ꯊꯥꯒꯣꯟꯅꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯅꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯈꯟꯖꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯣꯅꯤꯅ ꯂꯝ ꯀꯣꯏꯅꯤꯡꯕꯒꯤ ꯑꯀꯟꯕ ꯅꯤꯁꯥ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡ ꯏꯆꯦꯜꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ ꯃꯥꯒꯤ ꯅꯤꯡꯁꯤꯡ ꯏꯆꯦꯜꯗ ꯏꯔꯛꯄꯗ ꯁꯣꯅꯤꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯁꯣꯃꯔꯁꯀꯨꯝꯅ ꯈꯣꯏꯊꯨꯝꯅꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯤꯡꯁꯤꯡ ꯅꯤꯁꯥ ꯄꯦꯟꯅ ꯊꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯄꯥꯎꯗꯝꯅꯤ ꯑꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯗꯤ ꯂꯝꯀꯣꯏꯅꯤꯡꯕꯒꯤ ꯅꯤꯁꯥꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯧꯔꯥꯡꯖꯕ ꯏꯈꯧꯁꯨ ꯂꯝꯀꯣꯏꯅꯤꯡꯕꯒꯤ ꯏꯈꯧꯗꯨꯅꯤ ꯁꯣꯅꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯪꯂꯥꯟꯗꯤ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯌꯦꯡꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄ ꯀꯅꯥꯒꯤꯁꯨ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯋꯥꯈꯜ ꯑꯁꯤꯅꯤ ꯑꯍꯥꯡꯕ ꯅꯣꯡꯗꯣꯜꯒꯤ ꯃꯈꯥꯗ ꯑꯁꯪꯕ ꯇꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯏꯕꯅ ꯎꯆꯦꯛꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯄꯥꯏꯕꯗꯨ ꯎꯔꯒ ꯃꯤꯍꯧꯖꯈꯤ ꯃꯈꯣꯏꯒꯨꯝꯅ ꯄꯥꯏꯅꯤꯡꯕꯗꯨ ꯃꯍꯥꯛꯁꯨ ꯎꯆꯦꯛꯀꯨꯝꯅ ꯄꯥꯏꯅꯤꯡꯈꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯂꯩ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯈꯤ ꯈꯥꯡꯉꯝꯗ꯭ꯔꯕ ꯃꯩꯁꯥ ꯐꯥꯎꯈꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 14-15 ꯔꯣꯝ ꯁꯨꯔꯛꯄꯗ ꯏꯪ ꯀꯨꯝꯖꯥ 1983ꯀꯤ ꯄꯣꯏꯅꯨꯒꯤ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠꯇ ꯍꯥꯏꯗꯤ ꯀꯥꯡꯁꯨꯕꯤ ꯆꯥꯕꯗꯣ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯅ ꯃꯃꯥꯅ ꯂꯣꯠꯇꯨꯅ ꯊꯝꯖꯕ ꯁꯦꯟ ꯈꯔꯅ ꯈꯨꯄꯥꯏ ꯁꯦꯜ ꯑꯣꯏꯗꯨꯅ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯃꯌꯨꯝ ꯊꯥꯗꯣꯛꯈꯤ ꯃꯃꯥꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜꯗꯨ ꯄꯨꯔꯒ ꯃꯔꯝ ꯍꯥꯏꯕꯕꯨ ꯂꯝꯀꯣꯏꯅꯤꯡꯕꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯏꯍꯨꯜꯒꯤ ꯂꯤꯁꯤꯡꯅꯅꯤ ꯍꯦꯂꯣꯏꯅ ꯄꯨꯔꯕ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯂꯝ ꯀꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯑꯃꯗ ꯁꯨꯝꯍꯠꯂꯨꯗꯨꯅ ꯑꯀꯤ ꯆꯨꯖꯨꯡ ꯑꯣꯏꯔꯕ ꯄꯣꯂꯦꯐꯝ ꯂꯩꯇꯕ ꯈꯣꯡꯆꯠ ꯑꯣꯏꯅ ꯈꯣꯡꯁꯥꯜꯂꯛꯈꯤ ꯈꯣꯡꯕꯨ ꯑꯣꯏꯅ ꯆꯦꯟꯃꯤꯟꯅꯔꯛꯄ ꯃꯥꯟꯅꯕ ꯙꯤꯔꯦꯟꯅ ꯁꯨꯔꯃꯥ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯀꯤꯟ ꯁꯥꯍꯦꯕꯅ ꯁꯥꯔꯝꯕ ꯊꯣꯡ ꯐꯥꯎꯕ ꯌꯧꯗ꯭ꯔꯤꯉꯩꯗ ꯊꯃꯣꯏ ꯅꯧꯊꯣꯔꯛꯂꯦ ꯃꯌꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯅ ꯂꯩꯍꯧꯔꯦ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯍꯧꯕꯗꯣ ꯃꯊꯟꯇ ꯉꯥꯏꯔꯕꯁꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯁꯣꯅꯤꯅ ꯇꯣꯡꯂꯨꯕ ꯇ꯭ꯔꯦꯟ ꯗꯕꯥꯗ ꯃꯌꯨꯝꯗꯒꯤ ꯃꯤꯆꯦꯟ ꯑꯣꯏꯅ ꯆꯦꯜꯂꯛꯈꯤꯕ ꯅꯔꯦꯟꯒ ꯊꯦꯡꯅꯈꯤ ꯖꯨꯋꯥꯔꯗ ꯃꯆꯥꯅꯨꯄꯤꯒꯤ ꯁꯅꯥ ꯊꯥꯗꯣꯛꯂꯨꯕꯗꯒꯤ ꯃꯤꯆꯦꯟ ꯑꯣꯏꯔꯛꯄ ꯅꯣꯔꯦꯟꯅꯤ ꯅꯣꯡꯗꯝꯕꯅ ꯑꯦꯗꯚꯦꯟꯆꯔ ꯄꯥꯝꯖꯕ ꯁꯣꯅꯤꯒꯤ ꯈꯣꯡꯕꯨ ꯑꯣꯏꯍꯜꯂꯔꯦ ꯅꯣꯔꯦꯟꯒꯤ ꯑꯇꯣꯞꯄ ꯃꯒꯨꯟ ꯑꯃꯅ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯅ ꯏꯁꯩ ꯁꯛꯄ ꯍꯩꯕ ꯑꯃꯗꯤ ꯕꯥꯁꯤ ꯈꯣꯡꯕ ꯉꯝꯕ ꯑꯁꯤꯅꯤ ꯁ꯭ꯇꯦꯁꯟ ꯃꯆꯥꯗꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯂꯛꯄꯅ ꯄꯥꯈꯪ ꯉꯥꯛꯄꯤꯒꯅꯤ ꯁ꯭ꯇꯦꯁꯟ ꯃꯆꯥꯗꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯂꯛꯄꯅ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯁꯦ ꯖꯪꯁꯟ ꯑꯆꯧꯕ ꯀꯨꯂꯥꯎꯔꯥ ꯌꯧꯔꯛꯄꯗꯗꯤ ꯇ꯭ꯔꯦꯟ ꯉꯥꯛꯇ ꯊꯦꯡꯅꯔꯦ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯄꯟꯊꯨꯡꯐꯝ ꯑꯃ ꯄꯨꯊꯣꯛꯇꯕ ꯌꯥꯔꯛꯇ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯀꯜꯀꯇꯥ ꯌꯧꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯗꯨꯅ ꯅꯣꯔꯦꯟꯅ ꯏ ꯄꯥꯎ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯁꯣꯅꯤꯅ ꯌꯨꯝꯐꯝ ꯀꯟꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯤ ꯐꯝꯐꯝꯗꯣ ꯀꯟꯗꯅ ꯂꯩꯍꯧꯔꯦ ꯃꯤꯒꯁꯤ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗ꯭ꯔꯕ ꯁꯥꯗꯥꯟꯕꯅ ꯇꯥꯟꯅꯔꯛꯂꯕꯤ ꯁꯖꯤ ꯑꯃꯣꯝꯒꯨꯝꯅ ꯇꯅꯤꯛꯂꯕꯤ ꯃꯦꯍꯔꯕꯥꯅꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯤ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯦꯍꯔꯕꯥꯅꯨ ꯃꯈꯨꯔꯥꯅ ꯁꯦꯜ ꯂꯧꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯍꯅꯨꯕ ꯑꯃꯗ ꯌꯣꯟꯊꯣꯛꯅꯕ ꯊꯧꯔꯥꯡꯂꯛꯄꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯜꯂꯛꯄꯤ ꯃꯤꯆꯦꯟꯅꯤ ꯃꯈꯨꯔꯥꯅ ꯊꯥꯕ ꯂꯥꯃꯩꯒꯤ ꯃꯩꯁꯥꯗ ꯃꯁꯥ ꯀꯟꯖꯅꯕ ꯆꯦꯜꯂꯛꯄꯅꯤ ꯂꯝꯀꯣꯏꯅꯤꯡꯕꯒꯤ ꯏꯍꯨꯜꯗ ꯃꯤꯆꯦꯟ ꯑꯣꯏꯍꯜꯂꯛꯂꯕ ꯁꯣꯅꯤꯗ ꯅꯣꯡꯗꯝꯕꯅ ꯊꯦꯡꯅꯍꯜꯂꯔꯦ ꯁꯣꯅꯤꯁꯦ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯦꯡꯅꯔꯦ ꯃꯌꯨꯝꯒꯤ ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯒꯤ ꯆꯦꯛꯂꯥꯒꯨꯝꯅ ꯃꯅꯤꯡꯇꯝꯕꯒꯤ ꯁꯨꯔꯗ ꯄꯥꯏꯗꯨꯅ ꯁꯥꯒꯠꯈꯤꯕ ꯑꯇꯦꯟꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯣꯅꯤꯒꯤ ꯊꯃꯣꯏꯗ ꯃꯄꯨꯟꯁꯤꯒꯤ ꯍꯛꯇꯨꯅ ꯂꯩꯍꯧꯕ ꯃꯦꯍꯔꯕꯥꯅꯨꯒꯤ ꯅꯤꯡꯁꯤꯡ ꯃꯨꯔꯇꯤꯅꯤ ꯁꯤꯗ ꯃꯤꯀꯨꯞ ꯑꯝꯇ ꯂꯦꯞꯆꯒꯦ ꯏꯃꯥꯅ ꯏꯁꯤꯡ ꯊꯛꯏꯉꯩꯗ ꯑꯩ ꯄꯤꯛꯆꯔ ꯎꯠꯆꯔꯛꯀꯦ ꯄꯨꯝꯅꯃꯛꯅꯁꯨ ꯑꯝꯇꯪ ꯐꯦꯁꯕꯨꯛꯇ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤ ꯌꯥꯎꯔꯒ ꯃꯥꯅ ꯂꯝ ꯀꯣꯏꯔꯨꯕꯒꯤ ꯄꯤꯛꯆꯔ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯥꯏꯅꯒꯤꯁꯨ ꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯄꯤꯛꯆꯔꯁꯤ ꯁꯤ ꯌꯦꯡꯉꯣ ꯁꯤꯒꯤ ꯄꯤꯛꯆꯔꯁꯤ ꯃꯥꯒꯤ ꯂꯝꯁꯤ ꯂꯤꯅꯤꯡ ꯇꯥꯋꯔ ꯑꯣꯐ ꯄꯤꯁꯥ ꯏꯇꯂꯤꯗ ꯆꯠꯄꯒꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏ ꯄ꯭ꯔꯣꯐꯥꯏꯜꯁꯤꯗ ꯑꯝꯇꯪ ꯃꯌꯥꯝꯅ ꯂꯦꯡꯁꯤꯟꯕꯤꯔꯒ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯑꯣꯊꯔꯒ ꯀꯅꯦꯛ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯂꯩꯕꯤꯒꯅꯤ
Ima makha tabi adai meherbanu ga mu thengnare inkhacharakli bi tanaurabi leisabi macha amagi upai leitraba phibam udunasu sonina kanbi hobading amkhidre makura dagi sher huralaga sien khibi huran bi tahanduna mina kraka inaraba train gi daba dagi singtha hoba kanasu leitrabi oina changjapam thirambi meherbanu gi maithongda soni gi thanungi mitna maral paktrabi senglabi chanura ama oina ukhibagi ningsing muti adudi mahaki punchigi khongchakta matam punamakta muttana lekhi chonigi ahan balangkoi khongchat asida thengnakhiba khudongthiba na mahaku singnabagi wakhal pohanki ninghannabagi mohuta wakhal thona phahowi wakhal thona phanghowi station khudingda kumduna chathok thaktok tuna lakpana asoba jangsan ama oiriba akhara yorokpadadi sel thum loisilakle kang ahing marakta isang ka aba platform da wana lenki phiba maduda thoina hena mai iktuna langkoiba mi oige khalliba sonigi thamoida chetpa wasak amasu lorei adubu thamoida dikhanjaki punchigi ahanba oina thengnariba ngachigi awaba se karisu natte haina logadabani masibu ngamdrabadi sanglaba lambi si karamna satkani wakhal asi shakti magnasu aigi tungi punchi khongchata mantragumna kanaba phangki magi kano langkoi wari amagi lamai kunthra mathoida narengi mapabung laktuna khongchat ase thupchin khrabasu soni thamoida achetpa wasak ama lowduna langkoi ningbagi apambagi akanba yumpham amadi tholore Europe mahades onglak koiga doriba langkoi mi amagi pungningi phirepti mathau sanghore Banglagi upanaska Sarachandragi lising ama chanipan hundrata ruptagina lising ama chamapan kuntraga nipan bhawada Krishna Kanta Indranath kumba sonigi punchi khongchaki sayoda thengnakiba naren nongthangum laba ngalam laga muthi ai bagi ningsing layumda mangalgi masektal mayiklana lehori khongchat ase ai bagi punchi khongchane Europe ki khongchane ani gi apunbani mioi bagi punchi haibase amama angana saba ngaktani angan ba maikaidasu uningba haibasisu mioi ayam bagi lisatni pokpadagi sagonarakla lam koiningbagi hullase phongdorakpada aibana angang oingai inkhalakpa matamgi puchigi masak amama angan khaidoktuna uksel sengna haidokpa ngambagi thona uba phangi aiba se afaba nupa macha haibado gi saktak se paiba misak amadi oirakte langam phangamdraba ihul kayagi tungnafam oina horai aidi man tawningbada adum tawdaba yadaba mi oina horai Gauria Vaishno ki khamthengba imung amadagi horaktuna su imung adugi chana lonchatki wangmada chalagata nungaijaba oirei lai thajade unconventional oiba ngapigani unconventional oiba character ni nisa makhal kaya sizinarei adventure pamjabana punchibu changeng tawbada singnaba laite langkoi khongchat natrabasu punchi khongchat nasu ai babu angang oiringaidagi koina chatpa horaki Krisagi kumja lising amaga chamapan nipunipan na mapabung thokchom sonamani lising ama chanipan mautragina lising ama chamapan hudrama thoiba hogi mapabungi punchi siletagi thoraktuna linkhatpa kuidriba imphal gi dem college lising ama chamapan nipu tarukta linkhatkiba maitei macha MA pass tawa oina oja oiki asumna soni angang oingai dei punchi da imphal gi experience ta tension ki ma imphal se am nungsi bagi mawong se loina ba parakanda akoina ai di manipur masa oiraga su tongana leikhre dana phibamna matamna yadabanina aduna imphal gi bengali high school da muksu tamba hora eba masa ahan ba da bengali high school leina babu parada huju pa leiri bengali high school huju pu hongdokra bra du di khangdre ngasi ngasi gi di angang oiriba soni gi punchi da punchi khongchata dem college gi quarter da leringai da thengnaki ba kawamdraba character amadi Nepali Chowkidar Bahadur ni ai badagi sahi tangkhai ama hena hallaba college gi Chowkidar ga maru boina tinai soni se serau sing da singchan ba chami nei dagi
ꯁꯥꯔꯞ ꯊꯨꯞꯂꯞ ꯇꯧꯕ ꯎꯁꯥꯁꯤꯡꯒꯤ ꯃꯀꯨ ꯀꯧꯕꯤꯂꯤꯌꯥꯒꯤ ꯑꯊꯨꯝꯕ ꯃꯄꯥꯟ ꯑꯅꯤꯃꯛꯀꯤ ꯃꯍꯥꯎ ꯈꯣꯡꯆꯠꯁꯤꯗ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯈꯤ ꯆꯥꯔꯤꯕꯅꯤ ꯊꯛꯏꯕ ꯃꯉꯣꯟꯗꯒꯤ ꯇꯝꯕ ꯄꯔꯥꯁꯤꯡꯅꯤ ꯁꯤꯡꯁꯟ ꯈꯣꯡꯆꯠꯀꯤ ꯕꯍꯥꯗꯨꯔꯒꯤ ꯒꯨꯔꯨꯅꯤ ꯕꯍꯥꯗꯨꯔꯒꯤ ꯒꯨꯔꯨꯅꯦꯕ ꯁꯣꯅꯤꯁꯦ ꯁꯤꯡꯁꯟ ꯈꯣꯡꯆꯠꯇꯨꯗ ꯃꯉꯥꯎ ꯊꯤꯕꯅ ꯆꯨꯔꯨꯕꯦꯔꯤ ꯆꯥꯡꯌꯦꯡꯒꯤ ꯃꯊꯛꯇ ꯁꯤꯅꯦꯃꯥꯒꯤ ꯅꯤꯁꯥꯁꯨ ꯍꯥꯏꯒꯠꯂꯛꯏ ꯁꯥꯝꯁꯟ ꯑꯦꯟ ꯗꯦꯂꯤꯂꯥ ꯁꯥꯝꯁꯟ ꯑꯦꯡꯒꯣꯅꯤꯁꯀꯤ ꯗꯦꯂꯤꯂꯥ ꯌꯦꯡꯅꯤꯡꯃꯟꯕꯗꯒꯤ ꯕꯍꯥꯗꯨꯔꯒꯤ ꯀꯥꯡꯕꯨꯗ ꯊꯝꯕ ꯑꯂꯨ ꯍꯨꯔꯥꯜꯂꯒ ꯀꯥꯡꯈꯗ ꯊꯝꯕ ꯑꯂꯨꯗꯨ ꯍꯨꯔꯥꯜꯂꯒ ꯃꯃꯥꯗ ꯑꯃꯨꯛ ꯍꯣꯡꯅ ꯌꯣꯟꯁꯤꯜꯂꯤ ꯁꯣꯅꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯅ ꯀꯔꯤꯒꯤ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯔꯛꯄꯗꯒꯤ ꯕꯍꯥꯗꯨꯔꯒꯤ ꯃꯑꯣꯡ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯃꯗꯨꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯅ ꯃꯤꯡ ꯊꯤꯕꯗ ꯅꯨꯄꯥ ꯃꯆꯥ ꯁꯣꯅꯤꯕꯨ ꯀꯟꯕꯤꯈꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯦ ꯅꯤꯡꯉꯝꯂꯛꯇꯅ ꯃꯁꯥꯃꯛꯅ ꯆꯠꯇꯨꯅ ꯕꯍꯥꯗꯨꯔꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯗꯣꯛꯂꯤ ꯍꯥꯏꯗꯤ ꯁꯥꯝꯁꯣꯟ ꯑꯦꯡꯒꯣꯅꯤꯁꯇꯨ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯅ ꯑꯂꯨ ꯍꯨꯔꯥꯜꯂꯤꯕꯅꯤꯅꯦ ꯃꯄꯥꯟꯗꯗꯤ ꯃꯤ ꯃꯆꯥ ꯆꯧꯀꯤꯗꯥꯔꯅꯤ ꯃꯅꯨꯡꯗꯗꯤ ꯑꯆꯧꯕ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯝꯃꯤ ꯊꯃꯣꯏꯗꯤ ꯆꯥꯎꯕ ꯑꯗꯨꯒ ꯊꯕꯛꯇꯤ ꯄꯤꯛꯄ ꯑꯃꯔꯣꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯕꯍꯥꯗꯨꯔꯒꯤ ꯊꯃꯣꯏꯒꯤ ꯑꯄꯤꯛꯄ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯃꯆꯥꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯈꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯄꯥꯈꯪ ꯕꯍꯥꯗꯨꯔ ꯑꯆꯤꯛꯄ ꯊꯃꯣꯏꯒꯤ ꯆꯩꯅꯥ ꯑꯏꯕꯅ ꯆꯤꯡꯊꯣꯛꯇꯨꯅ ꯎꯠꯂꯛꯏ ꯈ꯭ꯔꯤꯁꯇꯥꯕꯗ 1962ꯗ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯗꯤꯑꯦꯝ ꯀꯣꯂꯦꯖꯇ ꯇꯝꯕ ꯃꯇꯝꯗ ꯁꯣꯅꯤꯅ ꯕꯍꯥꯗꯨꯔꯕꯨ ꯀꯂꯥꯄꯍꯥꯔ ꯇꯥꯅ ꯁꯥꯏꯀꯜꯒꯤ ꯈꯣꯡꯆꯠꯇ ꯊꯤꯔꯨꯏ ꯍꯥꯏꯗꯤ ꯃꯕꯥꯅꯤ ꯇꯤꯟꯅꯈꯤꯕꯒꯤ ꯕꯣꯟꯗꯤꯡꯗꯣ ꯑꯗꯨ ꯐꯪꯈꯤꯗ꯭ꯔꯦ ꯂꯝꯀꯣꯏ ꯈꯣꯡꯆꯠꯇꯒꯤ ꯍꯦꯟꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯀꯤ ꯋꯥꯔꯤꯅꯤ 1982ꯗ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯁꯤꯂꯦꯠ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯦ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯃꯔꯨꯞꯁꯤꯡ ꯅꯔꯦꯟ ꯒꯨꯔꯨ ꯃꯥꯏ ꯒꯨꯔꯨ ꯑꯗꯒꯤ ꯁꯨꯔꯦꯟꯅꯆꯤꯡꯕ ꯊꯦꯡꯅꯈꯤꯕ ꯁꯨꯔꯦꯟ ꯉꯥꯎꯁꯤꯟꯅꯕꯗ ꯅꯍꯥꯁꯤꯡꯒꯤ ꯒꯨꯔꯨꯅꯤ ꯁꯣꯅꯤꯒꯤꯁꯨ ꯒꯨꯔꯨꯅꯤ ꯑꯗꯨꯕꯨ ꯑꯣꯛꯇ꯭ꯔꯕ ꯅꯍꯥꯁꯤꯒꯤ ꯊꯃꯣꯏꯒꯤ ꯂꯩꯈꯥꯗ ꯑꯁꯣꯟ ꯑꯅꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯏꯇꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ 1871ꯗ ꯄꯣꯛꯄꯒꯤ ꯂꯥꯟꯒꯤ ꯆꯩꯅꯥ ꯃꯔꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯆꯣꯡꯊꯣꯔꯛꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯥꯟꯗ ꯃꯍꯥꯛꯅ ꯂꯣꯏꯅꯔꯛꯂꯤꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯆꯥꯁꯤꯡꯒ ꯔꯥꯖꯥꯀꯥꯔ ꯒꯨꯟꯗꯥꯒꯤ ꯑꯣꯠ ꯅꯩꯒꯦ ꯇꯧꯔꯛꯄꯗ ꯆꯣꯡꯊꯣꯛꯇꯨꯅ ꯃꯥꯌꯣꯛ ꯌꯥꯕꯇ ꯅꯠꯇꯅ ꯀꯥ ꯍꯦꯟꯅ ꯒꯨꯟꯗꯥ ꯑꯃꯗꯤ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤ ꯑꯁꯨꯝꯅ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯔꯕ ꯃꯃꯥꯕꯨ ꯄꯣꯔꯒ ꯍꯥꯟꯅꯒꯤ ꯃꯆꯜ ꯃꯆꯦꯁꯤꯡ ꯑꯗꯨꯗ ꯅꯠꯇꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕ ꯅꯨꯄꯤ ꯃꯔꯤꯁꯨ ꯌꯥꯎꯅ ꯃꯐꯝꯗꯨꯗꯒꯤ ꯃꯥꯏꯜ 12 ꯂꯥꯞꯄ ꯃꯦꯘꯥꯂꯌꯒꯤ ꯕꯣꯔꯗꯔ ꯌꯧꯅ ꯁꯨꯔꯦꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯨꯔꯛꯈꯤ ꯁꯨꯔꯦꯟꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯀꯁꯥꯔ ꯖꯤꯂꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯀ꯭ꯔꯤꯁꯤ ꯊꯨꯡꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯦꯟꯈꯤ ꯅꯣꯔꯦꯟ ꯁꯨꯔꯦꯟ ꯕꯍꯥꯗꯨꯔ ꯁꯣꯅꯤ ꯄꯨꯟꯁꯤ ꯅꯣꯕꯦꯜꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯀꯥꯎꯉꯝꯗ꯭ꯔꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯅꯤ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯁꯤꯅ ꯑꯄꯥꯕꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤꯕꯗꯤ ꯅꯨꯡꯄꯥꯟ ꯑꯅꯤꯃꯛ ꯇꯨꯅ ꯌꯦꯛꯂꯛꯄꯅꯅꯤ ꯄꯥꯟꯒꯤ ꯂꯤꯆꯠ ꯁꯥꯖꯠꯀꯤ ꯃꯔꯨꯝꯗ ꯅꯨꯡꯗ ꯊꯥꯖ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯃꯇꯧ ꯑꯃ ꯂꯩꯔꯝꯂꯤꯕ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯃꯔꯨ ꯙ꯭ꯌꯥꯟ ꯊꯦꯡꯅꯕꯒꯨꯝ ꯅꯨꯡꯉꯥꯏꯍꯜꯂꯤ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯜꯂꯤ ꯃꯦꯇ꯭ꯔꯤꯛ ꯄꯩꯈꯥ ꯑꯅꯤꯔꯛ ꯊꯥꯔꯕ ꯃꯇꯨꯡꯗ ꯏꯪ ꯀꯨꯝꯖꯥ 1957ꯗ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯈꯣꯡꯐꯝ ꯑꯃ ꯀꯥꯟꯊꯣꯛꯂꯦ ꯀꯣꯂꯦꯖ ꯀꯥꯔꯦ ꯃꯊꯣꯛ ꯀꯥꯔꯛꯄ ꯀꯣꯂꯦꯖ ꯀꯥꯈꯠꯂꯛꯄ ꯏꯔꯥꯡꯁꯤꯡ ꯑꯁꯤꯒꯤ ꯏꯊꯤꯜꯅ ꯑꯀꯦ ꯑꯃꯧꯗ ꯇꯧꯖꯅꯤꯡꯕ ꯃꯇꯝ ꯑꯣꯏꯗꯨꯅꯁꯨ ꯏꯃꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯅꯤꯡꯕ ꯊꯨꯡꯂꯛꯇ꯭ꯔꯦ ꯖ꯭ꯋꯥꯔꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯧꯖꯥꯜ ꯅꯠꯇꯅ ꯑꯁꯥ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯦ ꯑꯁꯤꯒꯨꯝꯕ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯁꯤ ꯂꯩꯗꯨꯅꯁꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯂꯝ ꯀꯣꯏꯅꯤꯡꯕꯒꯤ ꯏꯍꯨꯜꯅ ꯅꯝꯊꯗꯨꯅ ꯊꯝꯕꯗꯤ ꯑꯃꯨꯛ ꯑꯣꯏꯊꯣꯛꯇꯦ इहुल असे इनो तोइना हौरखी ज्वार साना लारिकसु तमना हिरम अनिमक्ता लेप्त्रबसु मपानदा लम कोइबा येंगनिंगबा चटनिंगबा कोइनिंगबा इहुन अमा तत्तना घरीगुमना थमोइदा दंग फुबदी लेपखिदे मागी कनोगी लमाई निफुतरेता लम कोइनिंगबगी अकनबा लिसिंगना मसा काइनबगी मैसा लांगहौरबा ममागी माइथोंग थमोइदा पुरदुना गौहाटीगी दमक्ता सोनी मयुम थादोकी
Guwahati da thengnakiba miyoi marakta jiban sing tonganba character amani gundani nupa lairaba nupigi marumbini adu moinamak maheroi singi nungsiba thamoi panba miyoini adu adamna kana phatra kana taw lamchat kama gasu mapangi lichata miyoi bagi masak lepa oithokte haiba ai bagi miengda ubo phangi soni na ngang oringai gi manglanda tapna taibang onthok pa horakle Europe Mahadesh yaure sel matikchana yauraga khong sandora pannate pakhang masa oringai da langkoi khongsa tatsak kiba wasak ngakle awana thidana phanga thabak tawduna sel tale London da leiringai da cinema hall gi gatekeeper oina Frankfurt da leiringai da hotel da thunglabada mi singi pochai thangduna langkoi bagi sel tanki sel khara phangbana langkoi ba sakhi langkoi chatpada khongchat aduda sagatpa punsini London gi Laimaida lepladuna Piccadilly gi sarkasta Europe ki murti gi makhongda malem gi nagarik marakta soni si phamlure amu phamure sabi sanau sigi punpham ngaina pham thengna pham oiba maphamna Greek ki sage henbi areti butto palaska thengna duna matam kharagi khombu mu oiminarure aiba masadi sel khara hongba mafam East London gi Malias Street Lerami East London gi Kolup Asimakti Atopa Lebak tagi Maraibak yengba oina lakwa langkoiba singi mafam oibana yamna samot nei Napal Sawi London gi maithong da pakpa mahingumbani lairaba singina lairam leni Aretiga khongbu iminaduna London da British Museum Hyde Park na singba mafam kya yengminaki Hyde Park ki awang thangbada leiba Speech Corner Traditional oiba society dagi thorakpa singi angakpa mafamni hainingba ngangningba wafam kaya athingba leitana haidokpa yaba mafamni aduna khara hena orthodox oiba apha apun hena leiba mafam dagi lakpa soni dadi pungangaki ngakna nungaiki Bloomberry Street Laiba British Museum da Greek amasung Roman singi ariba macam art culture architecture and ethnography mayam do uraga miyoi bagi mamal miyoi bagi matik hena khanglei my experience do mathanda ithanda sonjei ariba sabatyagi trithani hariba mafam singa se parikrama tawduna koiduna poksamangi punya tandaba yade ama khaktang phangjaba punsini lemna di karamna manghaluni mai lamai yangkhai ma panda yawba miyoi bana mana thajaba dharma gi matungina laifam chanai chanariba se punya tanbagi wakhaldani lai thajadaba soni gi di miyoi bagi matik ta thajai langkoiduna ariba sabatya kya yengna ba punya tanbani haina longnei langkoiba bu punya tanbagi thak yauna pukhalakwa asengba langkoi mini soni langkoiba bu punya tanbagi thak yauna pukhalakwa se asengba langkoi mini soni si asengba langkoi mini hariba London gi Tottenham Court Road soni langkoi diary da mayekla na song thorakliba mafam amani mafam asida leinung rail gi nongsup thangba thongjin manak makta da leiba khabar gi stall masagi mapu duke amadi mafam dumakta da ayuk amada thengnakiba Japanese ningol Haruko Nakazawa animak aibagi thamoi nungda ningsing mairi oina nganduna leiri Italian singi lichat French singi lonchat Ingraji singi sajat langkoi mi ama oiba oina aiba na munna khangi aibagi mi engda Italian wangangali French singna romantic oi emotion lote Ingra singna yamna reserve oiba masagi wa kaya phongdokanda bajati ni London singi nungum laba thamoi oiduna su aiba na taksin duna duke thamoi marol thohali duke aiba ga manipuri ni duke na aiba bu manipuri ni imphal dagi ni khanglakpadagi di khanglu luna tawduna yoliba pause phawba se laudana piraki minungsi asigi marumda kari leiribagi haiba sidi aiba na khorang na khangningliba
ꯊꯃꯣꯏꯒꯤ ꯋꯥ ꯊꯃꯣꯏꯅ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯃꯌꯥꯝꯅ ꯗꯣꯅꯥꯜꯒ ꯂꯣꯏꯅꯅ ꯗ꯭ꯌꯨꯛ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎꯗ ꯏꯝꯐꯥꯜ ꯌꯧꯔꯛꯂꯝꯕ ꯂꯥꯟꯃꯤꯅꯤ ꯃꯌꯥꯝꯕ ꯗꯣꯅꯥꯜꯗꯅ ꯖꯄꯥꯅꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯗꯦ ꯗ꯭ꯌꯨꯛꯀꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯔꯣꯟꯕ ꯑꯁꯥꯗꯤ ꯂꯣꯇꯔꯤ ꯐꯥꯎꯔꯕꯗꯤ ꯃꯌꯥꯝꯕꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯂꯩꯔꯤꯕ ꯏꯝꯐꯥꯜꯗ ꯆꯠꯀꯦ ꯍꯥꯏꯕꯁꯤꯅꯤ ꯚꯥꯔꯠꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯗꯥꯏꯗ ꯂꯩꯕ ꯑꯄꯤꯛꯄ ꯂꯝ ꯑꯃꯒꯤ ꯅꯤꯡꯁꯤꯡꯕꯕꯨ ꯊꯃꯣꯏꯗ ꯊꯨꯞꯅ ꯂꯥꯠꯂꯤꯕ ꯏꯃꯣꯁꯟ ꯎꯠꯀꯟꯗꯕ ꯏꯪꯔꯦꯖ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯂꯝꯀꯣꯏꯃꯤ ꯑꯃꯒꯤ ꯅꯤꯡꯁꯤꯡ ꯏꯆꯦꯜꯗ ꯇꯤꯜꯂꯔꯦ ꯃꯁꯤꯅ ꯀꯨꯏꯅ ꯇꯥꯟꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯁꯣꯅꯤꯒꯤ ꯅꯤꯡꯁꯤꯡ ꯂꯝꯕꯤꯗ ꯇꯣꯇꯦꯟꯍꯥꯝ ꯀꯣꯔꯠ ꯔꯣꯗꯇ ꯁꯥꯒꯣꯟꯅ ꯂꯪꯅ ꯉꯥꯜꯂꯤꯕꯤ ꯑꯃꯅ ꯍꯥꯔꯨꯌꯣ ꯅꯥꯀꯥꯋꯥꯖꯤ ꯑꯏꯕꯒꯤ ꯂꯝꯀꯣꯏ ꯈꯣꯡꯆꯠꯀꯤ ꯈꯣꯡꯕꯨꯅꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯈꯣꯡꯕꯨꯃꯛ ꯑꯣꯏꯖꯗ꯭ꯔꯕꯁꯨ ꯑꯏꯕꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯄꯨꯖꯥꯔꯤꯗꯤ ꯑꯣꯏꯔꯤꯕꯅꯤ ꯃꯥꯅꯗꯤ ꯈꯟꯖꯔꯤꯕ ꯖꯄꯥꯟꯗꯒꯤ ꯌꯨꯔꯣꯞꯇ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯂꯟꯗꯟꯒꯤ ꯇꯣꯇꯦꯟꯍꯥꯝ ꯀꯣꯔꯠ ꯔꯣꯗꯇ ꯑꯏꯕꯅ ꯊꯦꯡꯅꯕꯅꯤ ꯂꯝꯀꯣꯏꯅꯤꯡꯕꯒꯤ ꯅꯤꯁꯥ ꯃꯥꯟꯅꯕ ꯈꯣꯡꯕꯨ ꯑꯣꯏꯃꯤꯟꯅꯈꯤꯕꯅꯤ ꯉꯥꯎꯃꯤꯟꯅꯈꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯁꯤꯟꯅꯈꯤ ꯑꯏꯕꯒꯤ ꯋꯥꯍꯩꯗ ꯑꯩꯕꯨ ꯈꯨꯠ ꯁꯝꯂꯒ ꯅꯥꯃ ꯍꯥꯗꯨꯅ ꯌꯨꯔꯣꯞ ꯑꯦꯁꯤꯌꯥꯒꯤ ꯂꯩꯔꯛ ꯈꯨꯡꯒꯪ ꯑꯗ ꯁꯣꯔ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯕꯤꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯔꯤꯌꯣꯕꯨ ꯁꯤꯡꯊꯥꯔꯤ ꯍꯥꯔꯤꯌꯣꯁꯦ ꯉꯁꯥꯏ ꯖꯄꯥꯅꯤꯁꯗꯣ ꯂꯝꯀꯣꯏ ꯈꯣꯡꯆꯠꯀꯤ ꯂꯝꯖꯤꯡꯕꯤꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯂꯤ ꯈꯣꯡꯆꯠ ꯍꯥꯏꯔꯤꯕ ꯂꯝꯀꯣꯏ ꯋꯥꯔꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯃꯛ ꯍꯥꯔꯨꯌꯣ ꯅꯥꯀꯥꯖꯥꯋꯥꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯂꯤ ꯂꯝꯀꯣꯏꯕꯗ ꯂꯨꯞꯆꯔꯕꯤ ꯍꯥꯔꯨꯌꯣꯅ ꯔꯣꯝꯒꯤ ꯀꯣꯂꯣꯁꯤꯌꯝꯒꯤ ꯃꯅꯨꯡꯗ ꯄꯨꯋꯥꯔꯤꯒꯤ ꯃꯅꯝ ꯆꯦꯜꯂꯕ ꯊꯣꯏꯗꯣꯛꯅ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯀꯜ ꯑꯊꯧ ꯒ꯭ꯂꯦꯗꯤꯌꯦꯇꯔꯁꯤꯡꯒꯤ ꯏꯔꯤꯛ ꯌꯥꯎꯔꯕꯁꯨ ꯑꯣꯏꯅ ꯇꯥꯔꯕ ꯑꯉꯥꯡꯕ ꯅꯨꯡꯀꯨꯞ ꯃꯁꯤꯡꯁꯤꯡ ꯈꯨꯝꯒꯠꯇꯨꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯈꯨꯗꯣꯜ ꯇꯝꯅꯕ ꯊꯧꯔꯥꯡ ꯇꯧꯖꯩ ꯃꯤꯀꯨꯞꯁꯤꯗ ꯑꯏꯕꯒꯤ ꯋꯥꯈꯜꯒꯤ ꯏꯆꯦꯜꯗ ꯀꯣꯂꯣꯁꯤꯌꯝꯒꯤ ꯅꯤꯡꯁꯤꯡ ꯑꯗꯨꯅ ꯏꯄꯣꯝ ꯍꯧꯔꯛꯇꯨꯅ ꯀꯕꯤ ꯂꯥꯏꯁ꯭ꯔꯝ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣꯒꯤ 1815ꯗꯒꯤꯅ 2013ꯀꯤ ꯃꯔꯥꯏꯕꯛꯄꯨ ꯅꯨꯡꯅ ꯁꯨꯒꯥꯏꯅꯤꯡꯂꯕ ꯂꯥꯏꯔꯕꯁꯤꯡꯒꯤ ꯂꯥꯏꯕꯛꯄꯨ ꯁꯩꯊꯥꯕ ꯁꯩꯔꯦꯡ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯂꯥꯏꯔꯕꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯇꯦꯂꯪꯒꯥ 1862ꯗ ꯏꯕ ꯑꯀꯟ ꯑꯊꯧꯒꯤ ꯍꯤꯗꯥꯟꯅꯕꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕ ꯅꯨꯡ ꯑꯃꯔꯣꯝꯗ ꯂꯥꯏꯔꯕꯁꯤꯡꯅ ꯄꯨꯔꯤꯕ ꯍꯤꯡꯕꯒꯤ ꯄꯣꯠꯂꯨꯝꯕꯨ ꯃꯁꯛ ꯇꯥꯛꯂꯤꯕ ꯅꯨꯡ ꯈꯦꯠꯅꯔꯤꯕ ꯐꯤꯚꯝ ꯑꯅꯤ ꯃꯐꯝ ꯑꯃꯠꯇꯗ ꯃꯇꯝ ꯑꯃꯠꯇꯗ ꯑꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯏ ꯅꯨꯡꯅ ꯋꯥꯍꯧꯔꯒ ꯈꯦꯟꯅꯕ ꯐꯤꯚꯝ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯦ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏꯅ ꯃꯤꯔꯥꯏꯕꯤꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯔꯖꯤꯅꯦꯂꯥꯏꯖ ꯍꯥꯏꯕ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤ ꯁꯣꯅꯤꯅ ꯅꯨꯡꯁꯤꯖꯕꯅ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡꯕꯒꯤ ꯏꯆꯦꯜꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯦ ꯂꯝꯀꯣꯏ ꯈꯣꯡꯆꯠꯀꯤ ꯈꯣꯡꯕꯨ ꯆꯍꯤ 3 1962 63 ꯑꯣꯏꯃꯤꯟꯅꯈ꯭ꯔꯕꯤ ꯍꯥꯔꯨꯌꯣꯗꯤ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯅ ꯂꯝꯀꯣꯏ ꯈꯣꯡꯆꯠꯀꯤ ꯂꯝꯖꯤꯡꯕꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯁꯣꯅꯤꯒꯤ ꯊꯃꯣꯏꯒꯤ ꯊꯥꯎꯃꯩꯅꯤ ꯈ꯭ꯔꯤꯁꯇꯥബ്ꯗ 1939ꯗ ꯍꯥꯔꯨꯌꯣ ꯅꯥꯒꯥ ꯁꯣꯅꯤꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅꯅꯕ ꯀꯅꯥꯗꯥꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯊꯪꯂꯦꯟꯒꯤ ꯑꯣꯏꯗ ꯉꯥꯟꯕꯤ ꯂꯩꯔꯝꯂꯦ sida ngaktang amtal lepchagi aise imana ngaktang potharingayda ai picture amuk utcharake zoom out tawraga akhoi ngasi feature tawzariba mingoina panjarabada Soni Maniha Montreal hujik lebiriba mana namkoi wari ibiram bagi imana ngasi feature tawzari masida magi profile Facebook ki profile lagi lawzarba picture ni masina Alex na nambi bani yamna nungsi Alex na akhoi literature di world laiba Manipur da laiba punamaki portrait phasa lawidana akhoi picture si ubu phangzare lagi masina akhoi author sina
lam koiru bagida mana yang oiringaigi picture sinsi yamin yang manamai dum yang biu magi Facebook ta changaga sina pabong tombiga namin aba picture masumug lairami da ay namasimu katsarakpani dudi imada mug sinazaragi mamakatabi parase khara sangbanina loisalagena tawani loidore langkoi khongsak ki khongbu chahi ahum lom isingama chamapan humdra taru ominarambi haru ye yodi kujeng paloina na langkoi khongsak ki lamjing bi obetana tana soni gi thamogi isu thangmai oire krista gi lisingama chamapan marphuni panda haru yo na soni ga punsi ki khongloi oina ba kanada da lakhi adubu mathang len gi oidang an bi leramle yam phajagara ba sentence am ka yawi bema professor aruna nei birapada luhong lipunna kana gumbi amaga punchilamle laibak saubi petanga gum mayum lamdam japan da hanki nupi se hangre europe koiba khongsata mathang len gi naupu ki adubu taibang phawbang am khidraba machagi mama okibi hariyo anoba punchi khongbu thi khidre Japan da mathanda naitom hingli yam nuaite leminadaba ngaktana thamnabadi nate thamoi chawba hariyo na ma ki sana thoiba bungak pi ki warau chawbi warau oina chawbi oina inthokide ngasi phawbada punchi gi awa nungai gi paw phawnari Canada dagi soniga Japan gi hariyo ga punchi gi numidang waram yorakle tungkhun tandriba phawbadi hariyo gi ningsing thawmai soni gi thamoi da nganduna leiragani Puksel chawbi Japanese ningol hariyo ningsing muti Romeo rokoda soni gi thamoi da kawam drabadi Michael Angelo gi pietani mama mapagi nungsibadagi langkoibana hena waja ngaujaba soni thuplaba thamoi gi kasinda mama bu nungsijabagi senglaba khubam mama dilotuna thamli macha tara na konbada amadi yumban bada wana gi nongleina hanna yeiduna su chinglem na punsibu mayong nakibi ima ibe mabu phana mangau thiba macha oiduna su aiba na chetna nungsi jai jamindar gi imungi ningol ni adum oinamak senthok yamdabana mapuroibagi mateng pangnaba il chingba adagi sa il chingba ilna chingba saduna mahangna ngamjaba mongda suba nongwal lepide magi apopi mamasi Peta layek adu yeng luraga phawrakpa thamogi senglaba ihulna mamabu iracha khiba thamogi kubam adu so hanna sengdokchei Peta meri ki macha jisugi asiba masadu matambakta kolaga munna yengduna leiba marble gi mutini aibagi thanungi mitna wahan thokna thallaba meri gi misna gi marumda macha kaina rabi nunghingna rabi phumbangna rabi mamagi maithongi mami ukhi Maral laitaba maral lehan biribi tu sonaribi meherbanu gi maithong chu pieta gi layek tu da songthorak pagum urai soni dagi pieta phongamdraba awa na gi amadi senglaba thamogi mami tariba senglaba mingselni aiba na pieta gi aigi senglaba milugi pirangni lamai hundra marida haina phongdokse kham thengna ngausinaba manba miyoi amana thuptuna leiba thamogi asengba nungsibagi symbol oina aiba na pieta bu sizinarei pieta sonigi thamogi saklon amagi symbol ni sahi cha kya gi mamangda mai sing Vesuvius ki tamthiraba labha singna phumjingraba Pompei shohar soni gi langkoi khongsat ki kawamdraba mafam amani mahausa gi tamthiraba masajat amadi miyoibana sengba chaba sabatya gi laibak ani gi apunba mapau puriba puari gi mafam ase aibana aigi punsi gi penaidraba pothapam nilamai drain panda iri haina singthari Krista gi 13 suba sahi chaloiramdaida Daniel tawwa matamda thengnaba haurakhiba Pompei gi sohorda miyoibagi sabatya gi changkolaba pijol setlaba matamgi tharaba phajumna supchilaba leinungda yataduna leiramri miyoibagi hai singba khutna tharaba leirol kaya khutna tharaba leirol kaya haidoktuna Pompei sohor amu hanna taibang mimangda puthokna re Lord Litters The Last Days of Pompey
last day of pom pwede wari da yawa pumjin kraba sohora sige asengba itihaski mafam oiramduna langkoi mi oiba aibana pompegi leimaida suksabada makai phangna nuaijaki mana mafum du satpada mahosagi tamtiraba sajana miyoibagi sabatabu yosenba miyoibana amuk hogalakpa matamda khongsatki adumlaba paukhongni masat asibu thokpham oiriba pompegi last day of pompedo laimagi leblubadagini aibana nuaijariba sonigi langkoi khongsata khongbu oiminaba atopa misak amana japanese masa satoshi ga loina ba khongsata Vienna da thengnakiba kangomdraba thodokta British nupi masa ama train manungda thokiba bachegi sur aduni bachegi khonjel na aibagi thamoi pumsum sumaki sonigi dharma di kalani kalabu irachabani asumbani kalada western eastern jati bijati dharma naidi haibadu mi dagi khaidukte aingondadi adumak dharma dagi henbani khali lamai samaga sumna marida kalagi lining inung bungdal dubsa bapa ambadagi thorokpa khonjel ni angang oiringaidagi lining oiduna laklaba sakhangna driba lamdam singa thengna ningba asetpa phiremna euroki leimaida khongda duna salakpa da mafam dugi paudam pibeta natana pungning da phaurakpa ithel singa do ithel singa adugi matang da phongdokpa ibagi pungning wakhal sathe ubo phangi Paris Europada pungning singsiningai oiba make semlabi sarje lijegi lambi da hai humna saludrabasu mabu mini haina singthana dabana aibana su lambi sida singthana dabana aiba su lambi sida salui chakhotpagi napal da leteng laba sarje lijegi lambi da chatna mama lebak anigi sakam ningsinglai Imphal dagi Pauna Bazar dagi Jagung Naraba Dukan, Cinema Hall, Bangladesh ki, Silet ki, Bandar Bazar ki, Rikshona Kurahang, da Balambi Sing, Mirai Baki Meram gi Ani ki Kai Hena Kenaba Matosida, Ibagi Punging the Kurang Kwasawan ki. Kalakwa Mihoba, sounding button not an accompanying Basu Pauraki. Patabangam Draba Yulsing Asina, Agda Triumfu Koina. Kariba yolhingda yugi lili tugaiduna onkalakliba ihulsingi ikaipam tirei Picasso gi ningsing kubam oina Spain gi Barcelona nada leiramba yumdagi museum onthoklaga yumdugi thong ohoba makhula mada cigarette upugi makhumda Dr. Kamal gi maitei sanu haiba sairengdagi lauthokpa pareng khara sonina iraga thamlui Athapada leiba anakpada leiba saubasu apikwasu ningnasi maitei sanugi masani lei pareng tatanaba aiba namajadi bu malon bu nungsijabagi ihulgi kabi kamalgi sairengi pareng kharasi iningkhibani chakhotpagi nungai yaifabagi arang arak namajadi bu nungsibagi wakal muthar pangamde matha nungda setna konduna puri Spain gi Barcelona gi masai gonda Dr. Kamal gi saireng ningsinglakpadagi aibagi thamoida kakalsingda angang oiringaidagi hauna koridor da kansinduna thamba mafam leirei angang oiringaida Anil Kishan singaga loinana Sanchoy Kauba Home Library ama sengwatuna koridor bu yokhatpa pamjarei Krisabda kumja lisingama chamapan humpunitoi gi da aye pass tauraba chahida ekti manus o ekti sandhya mi ama sandhya ama haiba Soni na iba wari masa na pastare haiduna Bureau of National Reconstruction East Pakistan certificate ka kona na Pakistan gi ruby chahum humdrama mana oina piraki senpam asina sengiel oina duna Guwahati gi dama khongsando rei Krista gi kumjali singama chamapan humpumanga da DBA pastor oba matungda Pune da Film Institute da direction course lautuna thamari rom tamlaba matungda mayamba singna kautholaki mapung phadana tamba tokpado mamanaba singi mamangda ikaibadagi Imphal da tholakpagi muhuta Guwahati da London ki hingnanabagi damak marup amana pusinbiduna hausi lauthopagi thabak tawi paw sitabada taton macana adi mayamba Dr. Amar selfie duna Imphal da thohalaki Krista gi lisingamaga chamapan humputareta sonina
ก็เงาหน้ารูระบพวกนิ่งคอริโรลเดลุสิเลยรัตันเทียมอาร์เคบิดูนะสิงบามรุสิงกาลาชานีไฮบะทักไกีโอยบะเชพงอามาทวายาวนะพุทโธกีริตูเดสุเซเรงพงกีมาป้าพุงมาสร้างอันเดรหายรักปดกีเซฮีสิกิลิสิงามจามาปนุพุตเรตาลอยรำได้กีจ้าสิเลตามุฮัลกีมาพมดุระเซโอลกีเซพงยุกเบรีกีไซเตกีเซงsection ปูดุนะใช้แรงวาริมาสักแก่พงไปยานะประเสริฐเสมดกตุนทวายองนะคนนี้ลำพังละบ้าปุ่นชีคงสกิลลำดังกายาดัชลุระบ้าโซนิกีปุ่นชีกีปทาบัมดีใช้เตกิเชบาดาโอรีคอริโรลกีเลหาวเชียละบ้าปุ่นนิ่งเดกีปุ่นชียามดีหลังคอยคงสัตอันนี้นะเต็นชันนาระกานุ่งชีระบ้าสูระมาเชมดุนะคงสัตปุตโตรีอ่างวันนี้เดอะโฮมไลบรารีลิงคัดมินาดุนะใช้เตกิคงบูอมินาริคีบาอันิลกิชันนะคงสัตปูบังกลาดาปัทสัลเตไฮบาคริสกิลลิชิงานิจารุกตาดิเซมบาร์ดันดุกตุนะพงคีบังกลาเทศตาไมโนริตี้อุยนาเลยริบาบังกลามามาลอนบูอุยเดอร์มามาลอนชูอุยเดบ้าไม่ได้มาสามันอิทโรปาคุยอูบดางักนันงไงนะคีส่วนนี้คงสัตตาไม่ได้ยาติบูจินคาเลส่วนนี้คงสัตนาไม่ได้ยาติบูจินคาเลบังกลาสายเตมาทุมารางโฮวันคีสายเตดิมิสังมิคายนายเดมันนุ่งสีบเลยนำนั่นเลยนำสันโดอีอามาอัลละมันนุ่งสีนะทนบีบามาซานุปะอตัวบกิมิงมันนี่ฮานี่มาซานะโซนีหายนะปามจะบะอนโชกตุนะคอริโรลไตบังนะมีมิงอาศิบุเฮนะขังนาเรมิงโชละสิกิฮอลความดีโซนีกิมารุปอหุมนะมหากุขังหันนิงดาบะทับักทอรัมสิงดามหากะเฮกตามักตันจาสานารุบะกายาดกิอภะภะบะทับักทอรัมดาเอไคบะปีบะชนีกุมนะมิทิงไกโอยหายอยู่นะชนีหายนะกอคิบันีไอ้บกิมาซาดามิงอาเซคาราลุมหันบาปามเจดุนะบานานเชมดกตุนะชนีมุดให้นะอีบะอามาดุนะอาหารบกิดุนะชนีหายนะอีบะดุมาตาจานะบาวะให้อาศิกิวันทกเลยรำเล่บังกลาดาอาศิกิวันทกตีตารำไดนุมิกิอรอยบะมังอาลหายบะโอยรำเล่อภาวะพัตตาบาโอปโอกตาบากาสินกุยายองนะจังลุระบามหาวทีบะมารโมกบาไฮบะอินบะปักขังกีมาร์กาดกีมันนิงตองนะสงทกตุนะก็จัดจัดกีบาสนีนะชนีเวรคีคอริโรลกีไลวานะสนีกีชนีตารำไดกินุมิกิอรอยบะมังอาลโอยนะคอริโรลบุปามจะบะสิงนะทำมวยดังอาลเรแต่เสียงนะมักปุ่นชิกิเทียงบัดพงลกปาชนีกีลังกวยวาริสิงงานดุนะเลยโหรกันนี้หลังคุยคงสัตกีมารักค่ายนะเสียงชิลลักลิบาปุ่นชีคงสัตกีสรุปอามาโอยริบาอ่างโอยริบาอามาดีมาทุการักปกินหนึ่งสิงอีปวมสิงอาศินะไอ้บกิมาสักตาอีพนังเอาว่ามังเอาทีระบาสูมีโอยบกินุ่งสีบกิอาเซียงบัดทำมวยอุบพังอีนุ่งสีหนึ่งสิงมูตีอาศินะชนีบุงานทุกฮัลลีหลังคุยบาสิบุตรถวยในเหตุมาสักนาฮัลลีกูอีสิดานี่ชนีกิลังคุยวาริกิตบนาตาริบะรวยด้วยหลังคุยนิ่งบัชงกีอาเซตบาเลยบาลำคุยบาบูมาท่องว่าอวยนะขันบามาชากิพงนิ่งหุ่นลำจัดกีอาเซตอากมชิงเชียงนะอิงนะให้ดูกว่างามบาลังคุยบาอามากิว่าขลิเซียลบุปุทอรักบาลังคุยวารอลกิสักเอลกายายาวบ้าเขาจุดเผาประดับพงละบาลังคุยวาริสิงหิมารักตะตัวพม่าเขาปีเดบาชนีกิลังคุยวารินี่สิเดลชินจารีปุ่นมาคุยรำจารีไม่ใช่งามตั้งทักปิวงั้นสิaku mana pa basi pung ngama mukhen bani na kitang wa ba mali koigi ngasi feature tawzari ba writer gi picture si amukka hanna pukhachari mana ibi ba namkoi wari sing asi gidamakta thagachari aku miyam nolok minasi adagi ako imana parangai sida aina koina nasi feature tawzari ba koigi writer
ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯣꯅꯤ ꯃꯟꯍꯥꯔ ꯃꯣꯟꯇ꯭ꯔꯤꯌꯦꯜꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯃꯁꯤꯗ ꯑꯩꯅ ꯊꯤꯖꯤꯟꯕꯗ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯤꯔꯝꯕ ꯗꯥꯛꯇꯔ ꯖꯣꯙ ꯆꯟꯗ꯭ꯔ ꯁꯅꯁꯝꯁꯦ ꯃꯥꯁꯦ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯁꯦꯒꯃꯦꯟ ꯌꯧꯔꯛꯄ ꯀꯥꯟꯗ ꯃꯤ ꯈꯔ ꯈꯟꯒꯠꯂꯒ ꯃꯥꯅ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ ꯀꯦꯅꯗꯥꯗꯒꯤ ꯃꯅꯤꯍꯥꯔ ꯑꯩꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄꯟꯕꯤꯔꯝꯃꯦꯕ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯝ ꯋꯥꯔꯤꯁꯤ ꯃꯊꯪ ꯇꯧꯔꯛꯄꯁꯤꯗ ꯔꯥꯏꯇꯔꯒꯤ ꯒ꯭ꯔꯨꯞꯁꯦ ꯃꯇꯝꯗꯨꯗꯅ ꯑꯩꯅ ꯁꯨ ꯊꯤꯖꯤꯟꯂꯨꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤ ꯐꯤꯆꯔ ꯇꯧꯕꯁꯤꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯩꯅ ꯕꯕꯥ ꯍꯥꯏꯅ ꯀꯧꯖꯕ ꯗꯥꯛꯇꯔ ꯖꯣꯙ ꯆꯟꯗ꯭ꯔ ꯁꯅꯁꯝꯅ ꯃꯥꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯤ ꯃꯥꯒꯤ ꯂꯝ ꯀꯣꯏꯕꯒꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄꯜꯂꯝꯕꯁꯤꯗ ꯍꯧꯖꯤꯛ ꯂꯝ ꯀꯣꯏ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯄꯁꯤꯗ ꯅꯤꯡꯁꯤꯡꯉꯛꯏꯅꯤꯀꯣ ꯑꯩꯁꯦ ꯑꯗꯨꯒꯤꯗꯨꯃꯁꯨ ꯑꯩꯅ ꯄꯟꯖꯍꯧꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯁꯨꯔꯖ ꯂꯨꯋꯥꯡꯆꯥ ꯈꯨꯃꯨꯛꯆꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕꯤꯔꯛꯏ ꯂꯥꯌꯦꯜ ꯍꯨꯏꯗ꯭ꯔꯣꯝꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯕꯤꯔꯛꯏ ꯁꯣꯅꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯨꯔꯖꯅ ꯃꯥꯒꯤ ꯂꯝꯀꯣꯏ ꯋꯥꯔꯤꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯥꯜꯂꯤ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯄꯥꯈꯤꯕꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯂꯝꯀꯣꯏ ꯋꯥꯔꯤꯁꯤꯗ ꯂꯝꯀꯣꯏꯕꯗꯪ ꯅꯠꯇꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯁꯤꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯃꯤ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯍ꯭ꯌꯨꯃꯔꯁꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯃꯥꯜꯂꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯃꯥꯅ ꯇ꯭ꯔꯨꯊꯐꯨꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯒꯦꯝꯕ꯭ꯂꯤꯡ ꯇꯧꯕ ꯑꯗꯒꯤ ꯍꯨꯔꯥꯟꯕ ꯍꯥꯏꯗꯤ ꯑꯂꯨ ꯍꯨꯔꯥꯟꯕꯒꯤ ꯑꯗꯒꯤ ꯃꯥꯅ ꯇ꯭ꯔꯥꯚꯦꯂꯤꯡ ꯇꯧꯕꯁꯤꯗ ꯃꯥꯅ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯒꯤ ꯃꯥꯒꯤ ꯂꯥꯏ ꯊꯥꯖꯗꯕ ꯀꯥꯏꯅ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛ ꯑꯃ ꯁꯨꯝ ꯅꯩꯅꯔꯛꯄ ꯀꯥꯟꯗ ꯑꯗꯨꯒꯨꯝꯕꯁꯨ ꯃꯃꯤ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯟꯕ ꯑꯩ ꯏꯁꯥꯃꯛꯅꯗꯤ ꯄꯥꯗ꯭ꯔꯤꯕꯅꯤꯅ ꯂꯣꯏꯅꯃꯛꯇꯤ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯐꯤꯆꯔ ꯇꯧꯕꯁꯤꯗ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯇꯥꯅꯤꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯀꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯄꯔꯁꯦꯞꯁꯟ ꯑꯗꯨꯒ ꯃꯥꯅ ꯏꯕ ꯀꯃꯦꯟꯁꯤꯡꯗꯣ ꯑꯦꯂꯦꯛꯁ ꯕꯥꯕꯨꯅ ꯅꯨꯡꯁꯤ ꯐꯣꯇꯣꯁꯤ ꯍꯥꯏ ꯑꯗꯣ ꯑꯦꯂꯦꯛꯁꯁꯦ ꯑꯩ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯀꯦ ꯑꯦꯂꯦꯛꯁ ꯕꯥꯕꯨꯁꯤ ꯃꯥꯒꯤ ꯄꯤꯛꯆꯔꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯁꯤꯡꯁꯤ ꯃꯥꯅ ꯀꯦꯞꯆꯔ ꯇꯧꯔꯒ ꯊꯥꯒꯠꯂꯛꯄꯅꯦ ꯍꯦꯛ ꯑꯗꯨꯒ ꯃꯥꯅ ꯊꯥꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯕ ꯄꯤꯛꯆꯔꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯁꯛ ꯇꯥꯛꯄꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯦꯂꯦꯛꯁ ꯕꯥꯕꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯔꯤ ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯚꯦꯟꯠꯀꯨꯝꯕꯗ ꯆꯠꯂꯀꯥꯟꯗ ꯃꯥꯅ ꯐꯖꯅ ꯐꯣꯇꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤꯗ ꯅꯠꯇ꯭ꯔꯁꯨ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯒꯤ ꯄꯣꯔꯇ꯭ꯔꯦꯠꯁꯦ ꯐꯖꯅ ꯅꯝꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯨද්ධꯁꯨ ꯌꯦꯡꯕꯤꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯒꯤ ꯑꯐꯕ ꯑꯌꯨꯛꯁꯤꯗ ꯏꯃꯥ ꯑꯃꯗꯤ ꯆꯦꯆꯦꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯀꯤꯡꯁꯟꯁꯨ ꯌꯦꯡꯕꯤꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯐꯂꯥꯏꯟꯗ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯃꯦꯟ ꯊꯝꯕꯤꯔꯝꯕꯁꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝꯁꯤ ꯆꯥꯟꯅꯗꯗꯅ ꯂꯥꯏꯐꯇ ꯌꯦꯡꯗ꯭ꯔꯒꯁꯨ ꯀꯃꯦꯟ ꯊꯝꯃꯝꯕ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯄꯤꯕꯤꯔꯝꯕ ꯑꯩꯈꯣꯏ ꯃꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯥꯅ ꯏꯃꯥ ꯀꯃꯦꯟ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕꯗ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕꯅꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯌꯨꯔꯣꯞ ꯆꯠꯄꯒꯤ ꯇ꯭ꯔꯦꯟ ꯖꯔꯅꯤꯗ ꯃꯈꯣꯡ ꯊꯦꯡꯂꯨꯕꯗ ꯌꯨꯔꯣꯄꯤꯌꯟ ꯑꯃꯅ ꯑꯉꯧꯕ ꯔꯨꯃꯥꯜ ꯑꯃ ꯊꯥꯔꯒ ꯃꯁꯤꯗ ꯈꯣꯡ ꯊꯝꯕꯤꯌꯨ ꯌꯨꯔꯣꯄꯤꯌꯟꯁꯤꯡꯅ ꯐꯝꯕꯗ
ꯍꯥꯏꯅ ꯄꯥꯎꯗꯝ ꯈꯤꯕ ꯇꯥꯍꯧꯋꯤ ꯏꯝꯐꯥꯜꯗ ꯁꯟꯗꯣꯛꯄ ꯎꯕꯒꯤ ꯄꯥꯎꯗꯝꯈꯤꯕ ꯇꯥꯍꯧꯋꯤ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯉꯁꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯨꯙꯅ ꯏꯔꯛꯄꯅꯤ ꯃꯥꯅ ꯁꯨꯝ ꯂꯝ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨ ꯑꯃꯨꯛ ꯃꯥꯅ ꯔꯤꯀꯂꯦꯛ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯕꯤꯕꯅꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯁꯪꯒꯤꯇꯥ ꯌꯥꯏꯐꯕ ꯃꯍꯦꯟ ꯁꯄꯅ ꯇꯦꯅꯤ ꯑꯗꯒꯤ ꯅꯦꯅꯦ ꯑꯔꯨꯅꯥ ꯅꯍꯥꯛꯄꯣꯝꯁꯨ ꯌꯦꯡꯕꯤꯔꯤ ꯕꯅꯔꯁꯤ ꯕꯟꯗꯅꯥ ꯂꯣꯇꯁ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯃꯤꯡ ꯂꯣꯏꯅꯃꯛ ꯄꯟꯖꯗ꯭ꯔꯒꯁꯨ ꯖꯃꯨꯅꯥ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯤꯟꯁꯟ ꯖꯣꯇꯤꯀꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤ ꯏꯃꯥꯅ ꯑꯦꯅꯤ ꯑꯦꯗꯤꯁꯅꯦꯜꯂꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯁꯦ ꯄꯨꯡ ꯑꯃꯗꯤ ꯍꯦꯜꯂꯛꯑꯦ ꯍꯥꯞꯄꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯗꯨꯝ ꯍꯥꯞꯅꯤꯡꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯤ ꯃꯅꯨꯡꯁꯤꯗ ꯆꯪꯉꯨꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯈꯜ ꯃꯊꯦꯜ ꯁꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯃꯄꯥꯟꯗ ꯇꯥꯕ ꯃꯅꯨꯡꯗ ꯇꯥꯕꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯄ ꯂꯥꯞꯅꯔꯦ ꯑꯗꯨꯒ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯩꯅꯣ ꯏꯌꯥꯝꯕ ꯏꯕꯨꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯅꯤꯁꯦ ꯑꯩ ꯑꯃꯨꯛꯇ ꯎꯅꯖꯗ꯭ꯔꯤꯕ ꯎꯅꯗꯕ ꯉꯥꯛꯇꯅꯤ ꯄꯥꯖꯔꯤꯁꯤꯡꯁꯦ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯃꯍꯥꯎꯁꯦ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄ ꯍꯟꯗꯛꯇꯤ ꯑꯗꯨ ꯄꯥꯅꯤꯒ ꯍꯥꯏꯕ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤ ꯊꯣꯏꯅ ꯂꯩꯇꯦ ꯑꯩꯅ ꯄꯥꯔꯤꯁꯦ ꯑꯩ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯏ ꯂꯥꯏꯔꯤꯛ ꯃꯌꯥꯝꯒꯤ ꯃꯌꯥꯏꯁꯤꯗ ꯂꯩꯔꯤꯕꯅꯦ ꯑꯩꯁꯦ ꯂꯩꯕꯁꯤꯗꯩꯁꯤꯗ ꯅꯍꯥꯟꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯀꯣꯜꯒꯤꯁꯤꯗ ꯖꯔꯅꯦꯜ ꯑꯃ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯝꯕ ꯏꯃꯥ ꯖꯔꯅꯦꯜ ꯑꯃ ꯂꯩꯔꯝꯃꯦꯅ ꯍꯥꯏꯔꯒ ꯐꯠ ꯂꯥꯎꯅ ꯑꯍꯥꯟꯕ ꯍꯥꯡꯗꯣꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯄ꯭ꯔꯣꯐꯦꯁꯥꯔ ꯑꯔꯨꯅꯥꯅ ꯁꯣꯅꯤꯒꯤꯗꯃꯛꯇ ꯗꯥ ꯁꯣꯅꯤꯒꯤꯗꯃꯛꯇ ꯏꯕꯤꯔꯝꯕꯁꯦ ꯐꯖꯅ ꯍꯦꯛꯇ ꯊꯦꯡꯅꯔꯛꯄ ꯑꯩ ꯂꯣꯏ ꯄꯥꯊꯣꯛꯑꯦꯕ ꯉꯥꯛꯇꯪꯗꯨꯗ ꯑꯩꯅ ꯑꯩ ꯏꯅꯥꯎ ꯏꯕꯦꯝꯃ ꯄ꯭ꯔꯣꯐꯦꯁꯥꯔ ꯑꯔꯨꯅꯥꯗ ꯑꯩꯅ ꯄꯥꯎ ꯄꯤꯒꯦꯅ ꯐꯣꯟ ꯑꯃ ꯇꯧꯖꯕꯗ ꯐꯣꯟꯁꯤ ꯏꯕꯥꯅꯤꯁꯦ ꯐꯣꯟꯒꯤ ꯃꯄꯥꯟꯗ ꯊꯦꯡꯅꯔꯒꯗꯤ ꯄꯥꯏꯅꯗꯕ ꯍꯥꯏꯗꯤ ꯃꯥ ꯊꯕꯛꯇꯣ ꯑꯩꯁꯨ ꯑꯩ ꯐꯣꯟꯁꯦ ꯊꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯃꯉꯣꯟꯗ ꯄꯥꯎ ꯍꯥꯏꯒꯦꯅ ꯇꯧꯕꯅꯦ ꯏꯕꯦꯝꯃ ꯅꯪ ꯏꯕꯗꯣ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯩ ꯄꯥꯗꯣꯔꯕꯅꯤꯀꯣ ꯍꯥꯏꯅ ꯑꯗꯨ ꯍꯥꯏꯗꯦ ꯑꯗꯨ ꯉꯁꯤꯁꯦ ꯂꯥꯏ ꯑꯃꯅ ꯏꯁꯣꯔ ꯑꯃꯅ ꯅꯍꯥꯟꯈꯩ ꯁꯨꯛꯇꯥ ꯇꯥꯈꯤꯗ꯭ꯔꯕꯅꯦꯕ ꯃꯥꯁꯦ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯑꯗꯣ ꯉꯁꯤꯁꯦ ꯃꯥ ꯇꯥꯔꯝꯃꯦ ꯑꯗꯨꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯃ ꯑꯩꯅ ꯂꯥꯏꯖꯗꯕꯨꯗꯤ ꯂꯥꯏꯖꯒ ꯏꯕꯥꯅꯤꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯅꯤ ꯑꯗ ꯑꯩꯅ ꯀꯅꯥꯗꯥꯒꯤ ꯃꯤ ꯑꯅꯤꯈꯛꯇꯅꯦ ꯑꯩꯅ ꯁꯥꯍꯤꯇ꯭ꯌꯗ ꯈꯪꯖꯔꯤꯁꯦ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩꯁꯦ ꯈꯪꯒꯟꯗꯕ ꯃꯤꯅꯦ ꯈꯪꯒꯟꯗꯕ ꯌꯦꯡꯒꯟꯗꯕ ꯊꯤꯒꯟꯗꯕ ꯃꯤ ꯑꯃꯅꯤ ꯑꯩꯁꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯌꯥꯖꯩ ꯑꯗꯨꯕꯨ ꯗꯥ ꯁꯣꯅꯤꯁꯤ ꯑꯩꯒ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯕꯗ ꯃꯥꯗꯤ ꯑꯁ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯇꯧꯋꯦ ꯑꯗꯨꯒ ꯑꯩ ꯑꯗꯨ ꯀꯅꯥꯅ ꯍꯜꯂꯤ ꯑꯩꯈꯣꯏ ꯆꯍꯤꯁꯦ ꯍꯪꯅꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯌꯥꯝ ꯑꯍꯟ ꯑꯣꯏꯗꯅ ꯑꯗꯨꯁꯨ ꯑꯩꯅ ꯏꯕꯨꯡꯉꯣꯒ ꯍꯦꯛ ꯀꯧꯁꯜꯂꯨꯔꯒ ꯆꯩ ꯊꯥꯡꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯆꯍꯤ ꯌꯥꯝꯗꯕꯅꯤ ꯑꯗꯨ ꯆꯍꯤꯁꯦ ꯀꯩꯅꯣꯅꯦ ꯍꯜꯂꯝꯃꯦ ꯑꯩꯗꯤ ꯍꯦꯜꯂꯦ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯅ ꯃꯤꯟ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯏꯌꯥꯝꯕꯕꯨ ꯑꯃꯨꯛ ꯅꯍꯥꯟꯃꯨꯛꯀꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯥꯒꯦ ꯊꯥꯡꯖꯗ ꯄꯥꯒꯦꯅ ꯇꯧꯖꯔꯨꯕꯅꯦ ꯑꯗꯣ ꯐꯣꯟꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯊ꯭ꯔꯣꯠꯀꯤ ꯂꯩꯕ ꯈꯔ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯗꯨꯅ ꯄꯥꯖꯗꯕꯅꯤ ꯑꯩ ꯑꯃꯨꯛꯀ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯇ꯭ꯔꯦꯕꯦꯜꯂꯣꯛꯁꯦ ꯑꯃꯠꯇ ꯎꯗ꯭ꯔꯤꯑꯕ ꯑꯩ ꯁꯤꯒꯤ ꯃꯈꯨꯝ ꯈꯛꯇꯅꯤ ꯎꯔꯤꯁꯦ ꯃꯅꯨꯡꯒꯤ ꯇ꯭ꯔꯦꯕꯦꯜꯂꯣꯛꯁꯦ ꯑꯃꯈꯛꯇꯪꯗꯤ ꯄꯥꯖꯅꯤꯡꯉꯤ ꯑꯗꯨ ꯂꯥꯏꯔꯤꯛꯁꯦ ꯐꯪꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯑꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯑꯔꯨꯅꯥꯗꯗꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯪꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯑꯩ ꯑꯝꯇꯪ ꯄꯥꯖꯔꯛꯀꯦ ꯀꯩꯒꯤꯅꯣꯗ ꯄꯨꯟꯁꯤꯁꯦ ꯄꯨꯟꯁꯤ ꯍꯧꯔꯛꯄꯁꯦ ꯃꯌꯥꯝ ꯁꯨꯝ ꯍꯧꯔꯛꯄꯁꯨ ꯁꯨꯝ ꯈꯦꯠꯅꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯁꯨ ꯁꯄꯣꯁ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯣ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥ ꯍꯥꯏꯔꯣ ꯂꯤꯂꯥ ꯏꯕꯒꯤ ꯃꯅꯨꯡꯗ ꯊꯥꯏꯅꯒꯤ ꯂꯤꯂꯥ ꯃꯌꯥꯝꯗꯨꯗꯒꯤ ꯃꯥꯒꯤ ꯂꯤꯂꯥꯁꯤꯅ ꯇꯣꯞ ꯇꯣꯞꯄ ꯑꯗꯩ ꯁꯃꯥꯖꯤꯛꯀꯤ ꯑꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝ ꯈꯠꯅꯔꯛꯑꯕ ꯑꯗꯩ ꯈꯠꯅꯕ ꯀꯃꯥꯏꯅ ꯐꯍꯟꯁꯤꯒꯦꯅ ꯃꯥꯅ ꯃꯅꯤ ꯃꯃꯧꯒꯁꯨ ꯄꯨꯊꯣꯔꯛꯏꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯇꯥꯏꯜꯁꯤꯁꯨ ꯇꯣꯉꯥꯟꯅ ꯑꯩꯗꯤ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥꯒꯤ ꯁꯥꯇ꯭ꯔꯤꯅꯦ ꯑꯁꯦꯡꯕꯗ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯑꯩ ꯏꯂꯦꯛꯇꯤꯞ ꯃꯅꯤꯄꯨꯔꯤꯗ ꯑꯣꯖꯥ ꯇꯣꯡꯕ꯭ꯔꯥꯅ ꯌꯥꯝ ꯐꯖꯅ ꯂꯣꯏꯕ ꯐꯥꯎꯕ B.A. ꯐꯥꯎꯕ ꯒꯥꯏꯗ ꯇꯧꯔꯛꯄꯅꯦ
aduna mana hai bema lila sigai dingawe ma din mi humni ga mayum da hande da so ni ga hai pheka so mane ba da tong brana hadum bane ko ya aduga ai me humni ga selila ma fambu lila ni bo haira din ma de du ngawa aduna ma se toble tane adum boyong ga kolomong ga kamre ma magi imungi kari ga koina hande yungi su hande ma di yum sa ba sa da ba ga aduna moigi phagi sina mo as oja tong bragi class ta dine kul chola bani amam ga leke kul da kul ga ne oja tong bragi class ya adu ma manipuri lawba ka suna na ta mana wangang ba taning dana adu ma na dum taw ba adu ma taw ba mapok se simpok lei adagi kano da harara judge bana so komba adagi yang ngaura ba writer sing se phaurak ba adu ma taw dana da so ni si su prithvi da phaurak ba mi amadi ngasi oigre aina yam thengna khangba haiba tare thengna thijaluba adu ai thijalaga aina paningbagi masi mayamgi mamangdo uningbagi ai khangningbagi feeling amadi engonda lejaba aduna ni api gani punama ku khoram jari aduga loina na am khag kaino leihoba ma heng sum lehau tare mari magi writer na irambala riksingse ahan bada soni ai gi amam angagi punchi sensor tawdraba punchi wari asangum communication na pongba 2020 da soni gi khongchat sanathong imphal ani suba khunam 2003 da adagi habong gorda sing editor manipuri sahitya gi mamal lepa naharol sahitya premi samiti sahitya imphal gi kan ahum suba khunam 2000 leimarol khorrekol leikol na pangthokpa seminar anoba manipur warengi masak nainaba jawala nehru manipur dance academy imphal da November 19 2006 da aduga Shobana Bhattacharya travel writing in India Sahitya Academy New Delhi sumaina thambirame simatanga loisinjaram ke punamaku amuk hana khoyam jari mathangi thangja da amuk dagi aina tang lauthokjaba mana akhoi open mic aina akhoi tha gi among tawjarapa program si India time da ngasi gi hai tare ko India gi na 5:30 pm da akhoi muk cham roshan singh ga tawgani aduma masasi 22 years mapam company da thabak tawram makanda mana juziksi akhoi gi career path exploration yang youth ka consultation tawrakana mana angang sing si magi career si akhoi gi pamjaba haibati akhoi na career se tawbakanda paisa nu sage khalla kanda yam kana pamdraga su paisa he na phangba yai kan hairaga tawbasu khangi basu leitaba adum yawi adum gi da yawi adubu akhoi na career path si purpose of one's life ka align tawrati haidana mana yamna passionate oina masi work tawrakanda akhoi gi life si thabak chana baga tawragadi masi gi enrichment oibase masi gi maramda akhoi khana naina gani aduna soidana 5:30 pm da masi gi tune in tawbiro maduma leire dagi amana muk akhoi ma hoina su yamna dagi akhoi listener khara na su dum request tawrakpa akhoi myam si spiritually haitare ko spiritually wari sana ba sigumbagi program se akoina ama tauge haina khalakpa kanda masi akoina yam kana religion ama da focus tawjabati natte adubu ahan ba hau ba oina akoina su nakna khangba haitare ko aina su akoi program se hau ba kanda host tawgadabanina aina khangjaba duga akoina ahambada ningzangakpa masi akoigi hujik manipur da thoiba situation akoina hek poglakpadagi conflict ki situation se la kanda akoina kamain tawdana yam strong oina resilient oina lei kai se masi khalakpa kanda aina
थाइना अखोइगी अबोकसे अबोक हारगा अखोइ मा पोकपा गी मथक पोकपा हाइदे आइगी ग्रेट ग्रैंडमदर अखोइ मागिना ग्रैंडमदर ओइगदबा अबोकसे मसी मासी यामना joyful ओइबा मी अमा ओइना आइना उगिबा दो माना joyful ओइबसिदा मासिना अखोइगी लाइगी हाइरुकसे फजना डिवोशन यावना सेमगा तौखिबा दगी चाका चाबसी चाद्रिङैदा अखोइना यामना कंपल्सिव ओइबा बिहेवियर गा तौबसे माना चाकसी चाद्रिङैदा याम सेंगनास फजनागा इरुजरगा मागी प्रोसेस अम लेयबा मागी अदुगा लाइगी कितंगा कनोगा तौरगा चाक कितंगा थाबा हाइतारे कटपा को सिगुम्बा मयामजे small rituals si tawraga magi way of living du haitare aduduna mana surrounding the mongonda tin jai bisu du maina ta ki ko du su mana mapangi external kenose si sina mongonda yam kana wa ba oi handa ba haitare adu maina oi gi bese sum khalak ba kanda aina ningsange o khoi bokse yamna devotional oi gi ne adu main su khalakanda koina spiritual gi oi ba program se khara koi naina siena masi gi program mas hagat lakani aduga masi akoi ma hoye adagi akoi scripture tamin ba koina larik ta ba in haise masi kena tawrakanda hamba hobakanda koina Ramanuja Das masi iskonda jizik leidani ma accept obire akoi gi invite si adu maga khana naina bagi program khara chatharakani mayam soinana tune in to biro do ka khoina so hangning ba haitar ko spiritually akoi gi life the thokpa sida khoina khangda basi khoina question answer gi opportunity su phangani aduna akoi punna masi tomina si to ka masi gi program si chakthora kan da khoina matang spirituality gi makha da leiba mayam si kang hai mayam si muko khachara kan da naina bagi adugum program masu kena bloom tawrei aduga akoi program si loi sendrengai da alex nang sai akoi photo lobi bagi hai badu finding the voices thanks iche na hai bi rai dagi hamon promoting biri canada dagi kurumjari ma akoi mayam canada dagi suyeng jari amuka su hanna thagachari finding the voices library of manipur je monica pusu and hai bi rai da na siam na ngai akoi gi smai da na akoi manipuri literature si akoi mapam da leiraga su akoi smai da na punsalaga natang akoi kanana kari tawri have se share to mina bagi da mata dudi matang sidai ma loisin janaba tawrage mathangi saturday da ima ki program si gi da makta akoi punna mu unamina si duga ai gi na mu akoi open mic se masigi haitare ko india time gi 5:30 da koi tomina si duga ai gi na hayeng oi doina ai krumjer ꯑꯩꯍꯥꯛꯅ ꯁꯨ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯀꯅꯥꯗꯥꯗ ꯂꯩꯕ ꯏꯆꯥ ꯄ꯭ꯔꯃꯣꯗ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯄꯥꯟ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯄꯥꯕ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯗ ꯁꯣꯅꯤꯗ ꯑꯩ ꯍꯪꯒꯠꯄ ꯉꯝꯖꯗꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯕꯥꯏꯑꯣꯗꯥꯇꯥꯁꯨ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯕꯥꯏꯑꯣꯗꯥꯇꯥ ꯊꯥꯕꯤꯔꯛꯑꯒ ꯑꯩꯅ ꯏꯆꯥ ꯂꯛꯁꯃꯤꯗ ꯑꯃꯨꯛ ꯊꯥꯖꯜꯂꯦ ꯑꯗꯨ ꯊꯥꯕ ꯐꯥꯎꯗꯤ ꯍꯩꯖꯔꯤ ꯑꯩꯁꯨ ꯑꯗꯒꯤ ꯂꯛꯁꯃꯤꯅ ꯑꯃꯨꯛ चाउना मयेक असे सुमाइना नमथोपीरे अꯩगीदि सुमाइना नमथोअगदि अैसे पाबदा याम नुंगाइजबा सुमाइना चाउना नमथोपीरकांदा माना मी थारगा थिलनबिरे पुनमकु थागचरी येंबिरिबा पुनमकुसु अै हन्ना खोरमजरी थागचरी हानसु खोरमजगरबनी जिसु यामना नुंगाइबा मगा लोइनाना अदु दासोनी दुबु येंबिबजाला नत्र कमाइ तौजानो मागी वादे अैदि हंगतपदि ngamaroy प्रमोदना पाव खरा पिबिरउ aina Facebook da di share tawjakibani aduga yamna ngasi memory da ngasai baba jodhana su thagachari da thagatpiramba smai tawrakanda connection se satsan memory se lakpa yamna nungai benumi da mo oire aigi da maktasu aduga promote pusu thagachari smai na collaborate tawbi bagi tawmina bagi da makta ngasi da makta dikhulumje